ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯃꯄꯥꯟ ꯊꯣꯛꯍꯟꯗꯕ ꯔꯥꯖꯀꯨꯃꯥꯔ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯏꯅ ꯄꯨꯊꯣꯛꯆꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯁꯔꯨꯛ ꯇꯥꯕꯤꯈꯤꯕ ꯑꯣꯏꯔꯒꯗꯤ ꯃꯤꯅꯤꯠ 90 ꯁ꯭ꯀꯤꯞ ꯇꯧꯕꯤꯌꯨ꯫ ꯈꯨꯡꯒꯪ ꯑꯃꯗ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯊꯣꯏꯅꯨ ꯀꯧꯔꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯑꯀꯟꯕ ꯂꯥꯏꯑꯣꯡ ꯈꯪꯗꯕ ꯑꯃꯈꯛꯅ ꯅꯥꯗꯨꯅ ꯁꯤꯈꯤꯔꯝꯃꯤ꯫ ꯊꯣꯏꯅꯨ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕꯁꯨ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯔꯒ ꯃꯍꯥꯛꯀꯤ ꯑꯃꯠꯇ ꯌꯥꯎꯖꯕꯤ ꯃꯆꯥꯅꯨꯄꯤ ꯄꯥꯟꯊꯣꯏꯕꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯆꯥꯎꯅꯅꯕ ꯌꯣꯛꯄꯤꯔꯛꯂꯤ꯫ ꯑꯁꯨꯝꯅ ꯄꯥꯟꯊꯣꯏꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯔꯛꯈꯤ꯫ ꯈꯨꯜ ꯑꯗꯨꯗ ꯄꯥꯟꯊꯣꯏꯒꯤ ꯏꯪ ꯇꯞꯄ ꯊꯣꯠꯅ ꯃꯦꯡꯂꯕ ꯁꯛꯐꯝ, ꯊꯧꯒꯜꯂꯣꯟ ꯀꯥꯏꯖꯗꯕ ꯑꯃꯁꯨꯡ ꯊꯥꯒꯤ ꯃꯉꯥꯜꯒꯨꯝꯅ ꯂꯪꯅ ꯐꯖꯩ ꯍꯥꯏꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯁꯛ ꯈꯪꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯥꯎ ꯑꯁꯤꯁꯨ ꯆꯤꯕꯣꯟ ꯆꯤꯕꯣꯟ ꯉꯥꯡꯅꯕꯗꯒꯤ ꯑꯇꯣꯞꯄ ꯂꯩꯕꯥꯛ ꯀꯌꯥ ꯑꯃꯗꯁꯨ ꯌꯧꯈꯤꯔꯝꯃꯤ꯫ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯅꯨꯅ "ꯕꯦꯃꯥ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ? ꯑꯩꯅ ꯀꯧꯔꯤꯕꯁꯦ ꯇꯥꯔꯗꯤ ꯑꯃꯨꯛꯇ ꯃꯄꯥꯟꯗ ꯊꯣꯛꯂꯛꯎꯅꯦꯍꯦ." ꯃꯃꯥꯅ ꯀꯧꯕꯗꯨ ꯇꯥꯔꯗꯨꯅ ꯄꯥꯟꯊꯣꯏ ꯏꯃꯨꯡꯗꯒꯤ ꯐꯠ ꯆꯦꯟꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ, "ꯑꯦ ꯏꯃꯥ, ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯀꯩꯊꯦꯜ ꯍꯜꯂꯛꯄꯗꯨꯕꯨ ꯄꯣꯠ ꯀꯩꯁꯦ ꯁꯤꯠꯇ꯭ꯔꯕꯣ? ꯅꯠꯇ꯭ꯔꯒꯅ ꯀꯩ ꯊꯧꯗꯣꯛꯀ ꯊꯣꯛꯑꯒꯦ?" ꯊꯣꯏꯅꯨꯅ ꯅꯣꯛꯂꯒ "ꯑꯩꯒꯤ ꯄꯣꯠꯁꯤꯡꯗꯣ ꯍꯦꯛ ꯌꯣꯟꯕ ꯍꯧꯕꯒ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯂꯒ ꯂꯣꯏꯅ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯅꯅꯤ ꯉꯟꯇꯥꯅ ꯍꯜꯂꯛꯂꯤꯕꯁꯦ꯫ ꯑꯗꯨꯒꯅꯦ ꯇꯨ, ꯃꯁꯤꯒꯤ ꯉꯥ ꯑꯁꯦ ꯂꯩꯔꯛꯄꯅꯤ, ꯏꯃꯥ ꯁꯦꯝꯕꯤꯔꯛꯂꯒꯦ꯫ ꯅꯪ ꯃꯔꯣꯏ ꯈꯔ ꯁꯦꯝ ꯁꯥꯔꯨꯔꯣꯅꯅꯦ ꯍꯥꯏꯒꯦꯅ ꯀꯧꯕꯅꯤ." "ꯑꯁ, ꯑꯩꯗꯤ ꯑꯝꯇ ꯁꯤꯠꯇ꯭ꯔꯕ꯭ꯔꯥꯅ ꯄꯥꯈꯠꯂꯨꯔꯦ꯫ ꯉꯥꯗꯤ ꯀꯗꯥꯏꯅꯣ ꯏꯃꯥ?" ꯊꯣꯏꯅꯨꯅ ꯃꯍꯥꯛꯀꯤ ꯄꯣꯂꯥꯡ ꯑꯗꯨꯗꯒꯤ ꯉꯥ ꯑꯆꯧꯕ ꯑꯃꯈꯛ ꯄꯨꯊꯣꯔꯛꯏ꯫ ꯉꯥꯗꯣ ꯎꯕꯗ ꯄꯥꯟꯊꯣꯏꯅ "ꯏꯃꯥ, ꯀꯩꯅꯣ ꯏꯕꯥꯅꯤꯇꯪ ꯂꯩꯕꯕꯨ ꯉꯥ ꯑꯁꯤꯕꯨ ꯑꯁꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯔꯛꯏꯁꯤꯕꯣ, ꯁꯦꯜ ꯇꯤꯡꯅꯕ?" ꯊꯣꯏꯅꯨ ꯅꯣꯛꯂꯒ "ꯆꯥꯗꯕꯁꯨ ꯀꯨꯏꯔꯦꯅꯅꯦ ꯉꯁꯤꯗꯤ ꯐꯖꯅ ꯐꯨꯊꯔꯨꯔꯒꯦꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯑꯃ ꯈꯜꯂꯛꯂꯕꯅꯤ." "ꯏꯃꯥꯁꯤꯃ, ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯏꯃꯥꯒꯤꯗꯃꯛ ꯐꯖꯅ ꯍꯥꯎꯅꯅꯕ ꯊꯣꯡꯕꯤꯔꯨꯔꯒꯦ꯫ ꯂꯣꯏꯅ ꯆꯥꯊꯣꯛꯎꯀꯣ ꯏꯃꯥ." "ꯏꯆꯥꯅ ꯊꯣꯡꯕꯕꯨ ꯍꯦꯛꯇ ꯂꯣꯏꯅ ꯅꯤꯛꯁꯜꯂꯒ ꯆꯥꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ." ꯑꯁꯤ ꯍꯥꯏꯅꯔꯒ ꯋꯥꯟꯊꯕ ꯃꯈꯩ ꯃꯃꯥ ꯃꯆꯥꯗꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯇꯣꯞꯄ ꯅꯤꯡꯊꯧ ꯂꯩꯄꯥꯛ ꯑꯃꯗꯅꯤ꯫ ꯅꯤꯡꯊꯧ ꯆꯥꯎꯕ ꯆꯥꯎꯅ "ꯑꯩꯍꯥꯛꯅ ꯅꯪꯉꯣꯟꯗ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯄ ꯆꯠꯄ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯋꯥ ꯉꯥꯡꯅꯍꯜꯂꯤꯁꯤꯕꯣ? ꯍꯥ? ꯅꯪꯒꯤꯗꯃꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯃꯔꯨꯞ ꯀꯌꯥ ꯑꯃ ꯊꯝꯂꯤꯕ ꯅꯠꯇ꯭ꯔꯣ? ꯃꯈꯣꯏꯒ ꯑꯗꯨꯝ ꯁꯥꯟꯅꯔꯁꯨ ꯌꯥꯏ꯫ ꯅꯪꯒꯤ ꯀꯔꯤ ꯏꯄꯥꯅ ꯋꯥꯠꯍꯟꯕꯒꯦ?" ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯅ ꯅꯨꯡꯉꯥꯏꯇꯅ "ꯄꯥꯕꯨꯡ, ꯑꯩꯁꯨ ꯆꯥꯎꯔꯕ ꯀꯣꯅꯨꯡ ꯑꯁꯤꯗ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯂꯩꯕꯗꯣ ꯑꯅꯝ ꯃꯍꯥ ꯆꯨꯔꯦ꯫ ꯑꯗꯨꯒ ꯑꯩꯍꯥꯛ ꯃꯄꯥꯜꯊꯣꯡ ꯑꯁꯤꯒꯤ ꯐꯖꯕ ꯁꯪꯁꯥꯔ, ꯑꯏꯪꯕ ꯅꯨꯡꯁꯤꯠ ꯀꯌꯥ ꯑꯗꯨꯁꯨ ꯑꯝꯇ ꯎꯖꯕ ꯐꯪꯗ꯭ꯔꯦ꯫ ꯑꯗꯨ ꯍꯥꯏꯗꯨꯅ ꯃꯔꯨꯞꯁꯤꯡꯒ ꯉꯥꯏꯍꯥꯛ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯨꯛꯅꯥ ꯁꯥꯟꯅꯖꯔꯨꯕꯅꯤꯗꯣ꯫ ꯑꯗꯨꯒ ꯄꯥꯕꯨꯡ, ꯅꯆꯥ ꯑꯩꯅ ꯅꯐꯝꯗ ꯋꯥꯐꯝ ꯑꯁꯦ ꯇꯥꯛꯂꯝꯗ ꯂꯣꯟꯅ ꯆꯠꯄꯒꯤꯗꯃꯛ ꯗꯟꯗꯤ ꯐꯪꯕꯗ ꯅꯆꯥ ꯑꯩꯅ ꯍꯔꯥꯎꯅ ꯌꯥꯖꯒꯅꯤ." "ꯀꯅꯥ ꯀꯅꯥ ꯂꯩ? ꯃꯁꯤꯒꯤ ꯂꯝꯍꯦꯟꯕ ꯅꯨꯄꯥ ꯑꯁꯦ ꯂꯩꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯉꯁꯤ ꯅꯨꯃꯤꯠ ꯆꯨꯞꯄ ꯀꯔꯤꯁꯨ ꯄꯤꯖꯗꯅ ꯊꯝꯒꯗꯕꯅꯤ? ꯏꯌꯥ, ꯅꯤꯡꯊꯧ ꯑꯩꯒꯤ ꯏꯊꯛꯇꯒ ꯋꯥ ꯅꯦꯠꯄꯁꯨ ꯍꯣꯠꯅꯕ! ꯗꯟꯗꯤ ꯍꯔꯥꯎꯅ ꯂꯧꯖꯒꯅꯤ ꯀꯥꯏꯅ." ꯈꯨꯗꯛ ꯑꯗꯨꯗ ꯄꯣꯏꯔꯩꯗꯣ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯀꯌꯥ ꯑꯃꯅ ꯐꯥꯖꯤꯜꯂꯒ ꯂꯩꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯁꯣ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯇꯧ ꯑꯗꯨꯗ ꯄꯣꯏꯔꯩꯒꯤ ꯃꯃꯥ ꯑꯇꯣꯝꯕꯤ ꯉꯥꯡꯂꯩꯅ ꯆꯥꯎꯕꯗ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ? ꯑꯁꯨꯝꯅ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯑꯁꯤꯗ ꯗꯟꯗꯤ ꯄꯤꯕꯕꯨ ꯍꯧꯅꯕ꯭ꯔꯣ? ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯇꯨꯡꯗ ꯅꯤꯡꯉꯝꯂꯛꯂꯣꯏꯀꯣ?" "ꯉꯥꯡꯂꯩ, ꯑꯩꯁꯨ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥ ꯑꯁꯦ ꯅꯥꯏꯇꯣꯝ ꯄꯣꯛꯄꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯍꯜ ꯂꯩꯁꯅꯥꯅ ꯅꯨꯡꯁꯤꯅ ꯊꯝꯕꯤꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯍꯥꯛ ꯇꯥꯏꯕꯪ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦꯗꯅ꯫ ꯃꯍꯥꯛꯄꯨ ꯆꯥꯎꯅꯅꯕ ꯌꯣꯛꯅꯕ ꯍꯣꯠꯅꯕꯗ ꯅꯪꯅ ꯃꯃꯥ ꯁꯛꯅ ꯈꯨꯗꯤꯡꯃꯛ ꯇꯧꯕꯤꯔꯤ꯫ ꯑꯩꯈꯣꯏꯅ ꯑꯁꯨꯛ ꯋꯥꯅ ꯃꯥꯕꯨ ꯆꯦꯛꯁꯤꯟꯅ ꯀꯗꯥꯏꯗ ꯁꯣꯏꯈꯤꯒꯗꯒꯦ ꯍꯥꯏꯅ ꯁꯦꯟꯅꯖꯕ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯄꯣꯏꯔꯩꯁꯦ ꯑꯩꯒꯤ ꯍꯦꯛ ꯏꯕꯨꯛꯊꯣꯛꯀꯤ ꯏꯆꯥꯅꯤ ꯈꯟꯗꯨꯅ ꯅꯥꯎꯌꯣꯛꯆꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯗꯟꯗꯤ ꯄꯤꯕ ꯑꯁꯦ ꯑꯩꯍꯥꯛ ꯈꯔ ꯅꯨꯡꯉꯥꯏꯖꯗꯦ꯫
ꯋꯥꯁꯤ ꯍꯥꯏꯔꯒ ꯉꯥꯡꯂꯩ ꯁꯥꯎꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯡꯂꯩ ꯃꯄꯥꯜ ꯊꯣꯡꯗ ꯑꯐꯕ ꯁꯥꯕꯒꯤ ꯋꯥꯅꯤ, ꯃꯅꯨꯡ ꯊꯣꯡꯗꯗꯤ ꯀꯔꯝꯅ ꯅꯤꯡꯊꯧ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯀꯗꯒꯦ ꯍꯥꯏꯅ ꯑꯆꯦꯡꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅꯇ ꯂꯩꯕ ꯃꯤꯁꯛ ꯑꯃꯅꯤ꯫ ꯃꯍꯥꯛꯀꯤ ꯑꯐꯕ ꯃꯄꯥꯜꯊꯣꯡꯒꯤ ꯇꯥꯠ ꯑꯗꯨꯗ ꯆꯥꯎꯕꯗꯤ ꯀꯔꯤꯁꯨ ꯈꯪꯖꯔꯝꯗꯦ꯫ ꯉꯥꯡꯂꯩ ꯁꯥꯎꯅ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯆꯥꯎꯕ ꯅꯨꯡꯉꯥꯏꯇꯅ ꯁꯣꯟꯖꯔꯛꯏ꯫ ꯉꯥꯡꯂꯩ, ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯅꯪꯅ ꯅꯆꯥꯅꯨꯄꯥꯕꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯁꯤꯖꯩ ꯍꯥꯏꯕ, ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥ ꯑꯁꯦ ꯂꯝ ꯈꯔ ꯍꯦꯟꯕꯒꯤ ꯑꯁꯨꯝꯅ ꯗꯟꯗꯤ ꯄꯤꯍꯧꯗ꯭ꯔꯕꯗꯤ ꯇꯨꯡꯗ ꯑꯀꯥꯏꯕ ꯂꯥꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯗꯣ꯫ ꯂꯩꯅꯨꯡꯒꯤ ꯁꯨꯔꯨꯡ ꯑꯗꯨꯗ ꯄꯣꯏꯔꯩ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯑꯁꯨꯝ ꯈꯟꯖꯔꯝꯃꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯃꯥꯗꯣ ꯂꯩꯖꯔꯝꯂꯕꯗꯤ ꯀꯌꯥꯗ ꯄꯦꯟꯖꯒꯗꯕ, ꯑꯩꯒꯤ ꯑꯋꯥꯠꯄ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗ ꯕꯣꯟꯗ ꯐꯥꯖꯤꯜꯂꯤꯕ ꯎꯆꯦꯛ ꯑꯃꯒꯨꯝꯅ ꯂꯩꯕꯗꯤ ꯑꯩ ꯄꯥꯝꯗꯦ꯫ ꯑꯩꯁꯨ ꯑꯩꯒꯤ ꯃꯔꯨꯞꯁꯤꯡꯒ ꯄꯨꯟꯅ ꯑꯁꯪ ꯑꯃꯥꯟ ꯃꯔꯛꯇ ꯁꯥꯟꯅꯅꯤꯡꯉꯤ꯫ ꯑꯁꯨꯛ ꯋꯥꯕ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯀꯔꯤ ꯃꯇꯧꯅꯣ? ꯄꯥꯈꯪ ꯐꯥꯔꯕ ꯑꯩꯕꯨ ꯃꯈꯣꯏꯅ ꯑꯉꯥꯡ ꯑꯃꯒꯨꯝꯅ ꯊꯝꯂꯤꯕꯁꯦ, ꯑꯁꯨꯝꯅ ꯍꯤꯡꯕꯗ ꯑꯩ ꯑꯁꯨꯝ ꯀꯤꯖꯔꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯄꯣꯏꯔꯩꯕꯨ ꯉꯥꯛ ꯁꯦꯜꯂꯤꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯇꯥꯔꯝꯃꯤ꯫ ꯇꯣꯝꯕꯅ, ꯏꯇꯥꯎ, ꯑꯗꯨꯅꯤ ꯑꯩꯍꯥꯛꯁꯨ ꯇꯁꯦꯡꯅ ꯏꯃꯤꯠꯃꯛꯅ ꯎꯔꯛꯂꯕꯅꯤ꯫ ꯃꯍꯥꯛꯇꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯃꯃꯥ ꯃꯆꯥꯗ ꯂꯩꯕꯅꯤꯁꯨ ꯍꯥꯏ, ꯏꯃꯨꯡꯗꯣ ꯌꯥꯝꯅꯁꯨ ꯂꯥꯏꯔꯩꯁꯨ ꯍꯥꯏꯕꯒꯨꯝ ꯇꯧꯏ꯫ ꯁꯥꯅꯧꯅ, ꯀꯌꯥꯃꯨꯛ ꯐꯖꯕꯒꯦꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯁꯣꯟꯅꯍꯜꯂꯤꯁꯤꯕꯨ? ꯅꯠꯇꯦ, ꯅꯨꯄꯤꯗꯨꯕꯨ ꯂꯥꯏꯔꯦꯝꯕꯤꯗꯒꯤꯒ ꯍꯦꯟꯕ ꯖꯥꯠꯂꯣ? ꯏꯇꯥꯎ, ꯅꯪꯅ ꯈꯪꯅ ꯇꯧꯕꯅꯤꯀꯣ, ꯃꯍꯥꯛꯇꯣ ꯊꯥꯒꯨꯝꯅ ꯃꯉꯥꯜ ꯂꯩ ꯍꯥꯏꯗꯨꯅ ꯊꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅꯁꯨ ꯈꯪꯅꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯗꯨꯗꯤ ꯃꯊꯪ ꯑꯃꯨꯛ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗ ꯆꯠꯀꯗꯕ ꯂꯩꯔꯕꯗꯤ ꯑꯩꯕꯨꯁꯨ ꯄꯨꯕꯤꯌꯨꯀꯣ ꯏꯇꯥꯎ꯫ ꯍꯪꯆꯤꯠ ꯆꯠꯀꯗꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯄꯣꯠꯆꯩ ꯈꯔ ꯂꯧꯔꯨꯆꯣ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯛꯂꯕꯅꯤ꯫ ꯃꯗꯨꯗ ꯁꯣꯏꯗꯅꯃꯛꯀꯤ ꯌꯦꯡꯍꯟꯒꯦ꯫ ꯑꯗꯣ ꯅꯪ ꯉꯥꯎꯗꯤ ꯉꯥꯎꯈꯤꯅꯨꯀꯣ, ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯅꯗꯣꯏꯅꯦꯕ꯫ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕꯗ ꯄꯣꯏꯔꯩ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯀꯌꯥꯃꯨꯛꯄꯨ ꯐꯖꯕ ꯅꯨꯄꯤ ꯑꯣꯏꯕꯖꯥꯠꯅꯣ? ꯀꯔꯤ ꯊꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯥꯏꯅ ꯃꯃꯤꯡꯒꯗꯤ ꯐꯖꯕ ꯑꯃꯒꯁꯨ ꯊꯣꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯃꯄꯥꯜꯁꯨ ꯑꯝꯇ ꯊꯣꯛꯇꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯄꯤ ꯍꯥꯏꯕ ꯖꯥꯠꯁꯦ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯅꯠꯇꯅꯕꯨ ꯀꯅꯥ ꯑꯃꯠꯇ ꯈꯪꯗꯦ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯕꯨ ꯂꯨꯍꯣꯡꯂꯣ ꯍꯥꯏꯅ ꯏꯃꯥ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯍꯥꯏꯔꯛꯂꯕꯗꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯅꯨꯄꯤꯗꯨꯗ ꯑꯩꯁꯨ ꯑꯗꯨꯝ ꯍꯣꯏ ꯍꯥꯏꯕ ꯇꯥꯕꯅꯤꯅꯦ꯫ ꯂꯥꯛꯈꯤꯗ꯭ꯔꯅꯦ ꯑꯩꯅ ꯅꯨꯡꯁꯤꯕ ꯃꯍꯥꯛꯄꯨ? ꯅꯠꯇ꯭ꯔꯒꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯄꯨ ꯏꯃꯥꯡꯗ ꯂꯦꯞꯂꯛꯈꯤꯗ꯭ꯔꯥ? ꯁꯣꯝꯗꯁꯨ ꯄꯥꯟꯊꯣꯏ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯗꯥꯔꯤꯗ ꯃꯈꯣꯡ ꯌꯥꯟꯊꯗꯨꯅ ꯐꯝꯂꯒ ꯃꯍꯥꯛꯀꯤꯁꯨ ꯃꯥꯟꯖ ꯀꯧꯕ ꯍꯥꯏꯕ ꯑꯗꯨꯕꯨ ꯂꯥꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯋꯥꯈꯜ ꯇꯧꯖꯔꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯊꯣꯏꯅꯨꯅ, ꯕꯦꯝꯃ, ꯀꯩꯅꯣ ꯑꯁꯨꯛ ꯊꯦꯡꯉꯀꯥꯟꯁꯤꯗ ꯃꯄꯥꯟꯗ ꯅꯇꯣꯝꯇ ꯊꯣꯛꯏꯗꯨꯕꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯇꯨꯝꯅꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯏꯃꯥ ꯏꯆꯥꯇꯅꯤ, ꯁꯨꯃꯥꯏꯅ ꯂꯩꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ꯫ ꯐꯠꯇꯕ ꯃꯤꯑꯣꯏ ꯆꯪꯂꯛꯂꯕꯗꯤ ꯀꯝꯗꯧꯅꯤ? ꯍꯣꯏ ꯃꯥ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯆꯥꯗꯨ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯧ ꯆꯥꯎꯕꯒꯤ ꯃꯅꯥꯏ ꯈꯔ ꯄꯥꯟꯊꯣꯏꯅ ꯂꯩꯔꯤꯕ ꯈꯨꯜ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯇꯣꯝꯕꯅ, ꯀꯩꯅꯣꯅꯦ, ꯉꯁꯤꯗꯤ ꯅꯨꯄꯤꯗꯣ ꯊꯣꯛꯂꯛꯇꯦꯗ? ꯅꯍꯥ ꯃꯈꯩꯗꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅꯤ꯫ ꯁꯥꯅꯧ ꯅꯣꯛꯂꯒ, ꯍꯦꯔꯥ ꯏꯇꯥꯎ, ꯅꯪꯒꯤꯁꯦ ꯀꯣꯟꯅ ꯊꯪꯗ ꯍꯦꯂꯣꯏꯒ ꯑꯣꯏꯔꯝꯗꯅꯀꯣ? ꯑꯁ ꯅꯠꯇꯦꯃꯦ, ꯃꯁꯤꯒꯤ ꯄꯨꯈ꯭ꯔꯤ ꯑꯁꯤꯗ ꯍꯦꯛ ꯍꯦꯛ ꯃꯇꯥꯔꯣꯏꯁꯤꯡꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯄꯅꯦꯃꯤ꯫ ꯑꯗꯣ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤꯗꯤ? ꯉꯁꯥꯏ ꯃꯈꯩ ꯉꯥꯏꯕꯕꯨ ꯅꯪꯒꯤ ꯋꯥꯈꯜꯗ ꯁꯥꯒꯠꯄ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤ, ꯑꯉꯥꯎꯕꯁꯤꯗꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯄꯥꯟꯊꯣꯏ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯊꯣꯏꯕꯤ ꯑꯃꯁꯨꯡ ꯂꯥꯏꯖꯒ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯇꯣꯝꯕ ꯍꯔꯥꯎꯅ, ꯇꯨꯗꯨ ꯑꯥꯗ ꯂꯥꯛꯂꯤꯕ ꯅꯨꯄꯤ ꯑꯍꯨꯝ ꯑꯁꯤꯒꯤ ꯃꯌꯥꯏ ꯊꯪꯕꯤꯁꯦ, ꯑꯁꯤꯅꯤ ꯊꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯗꯣ꯫ ꯁꯥꯅꯧ ꯄꯥꯟꯊꯣꯏ ꯎꯕꯗ ꯃꯇꯤꯟ ꯇꯥꯕ ꯃꯈꯩ ꯌꯦꯡꯖꯔꯝꯃꯤ꯫ ꯁꯥꯅꯧ ꯑꯃꯁꯨꯡ ꯇꯣꯝꯕꯒꯤ ꯃꯇꯧꯗꯨ ꯄꯥꯟꯊꯣꯏ ꯈꯣꯏꯁꯨ ꯎꯔꯕꯗ ꯅꯣꯛꯂꯒ ꯊꯣꯏꯕꯤꯅ ꯍꯥꯏꯔꯛꯏ, ꯄꯥꯟꯊꯣꯏ, ꯅꯍꯥꯛ ꯌꯥꯎꯕꯗꯒꯤ ꯑꯩꯈꯣꯏꯁꯦ ꯂꯩꯁꯥꯕꯤ ꯑꯔꯤꯕꯤ ꯈꯨꯃꯨ ꯊꯣꯛꯄꯤ ꯑꯣꯏꯔꯛꯇꯧ ꯃꯥꯜꯂꯦ꯫ ꯑꯔꯥꯛ ꯑꯔꯥꯛꯄ ꯅꯨꯄꯥꯁꯤꯡꯁꯦ
ꯅꯪꯉꯣꯟꯗ ꯇꯝꯃꯤꯐꯝ ꯊꯝꯃꯤ ꯅꯣꯡꯃꯇꯁꯨ ꯂꯥꯏꯖ ꯏꯕꯥꯅꯤꯗ ꯌꯦꯡꯂꯛꯄ ꯑꯃꯇꯁꯨ ꯌꯥꯎꯗꯦ ꯍꯣꯏ ꯏꯇꯥ ꯊꯣꯏꯕꯤ ꯏꯕꯥꯅꯤꯁꯨ ꯐꯖꯔꯤꯁꯤꯗꯤ ꯑꯗ ꯄꯥꯟꯊꯣꯏꯅ ꯂꯪꯕ ꯍꯦꯟꯕꯒꯤ ꯐꯖꯕꯒꯤ ꯃꯒꯨꯟꯗꯣ ꯃꯉꯣꯟꯗ ꯃꯥꯡꯕꯒꯤ ꯋꯥꯅꯦꯕ ꯑꯁ ꯌꯥꯔꯦꯕ ꯅꯈꯣꯏ ꯑꯅꯤꯁꯤꯗꯤ ꯑꯩ ꯍꯌꯦꯡꯗꯒꯤ ꯏꯁꯤꯡꯒ ꯁꯣꯛꯄ ꯑꯝꯇ ꯊꯣꯛꯑꯔꯣꯏ ꯑꯗꯨꯗꯤ ꯍꯩꯃ ꯐꯥꯒꯤ ꯇꯧꯕꯅꯤ ꯁꯥꯎꯔꯤꯔꯣ ꯁꯥꯎꯗꯦꯗ ꯏꯇꯥꯎ ꯑꯁꯤꯗꯤ ꯄꯨꯔꯥ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯕꯅꯤꯅꯦ ꯑꯁꯤꯗꯤ ꯑꯩꯒꯤ ꯊꯂꯣꯏꯒ ꯑꯣꯏꯔꯗꯤ ꯑꯁ ꯀꯔꯤꯕ ꯁꯅꯣ ꯃꯥ ꯑꯩꯒꯤ ꯑꯣꯏꯅꯤ ꯈꯟꯅ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯅꯁꯦ ꯑꯦ ꯅꯨꯄꯤꯁꯤꯕꯨ ꯅꯪꯒꯤꯅꯦꯅ ꯏꯁꯣꯔꯅꯒ ꯊꯥꯔꯛꯄ꯭ꯔꯣ ꯅꯪꯅ ꯉꯝꯃꯦ ꯅꯪꯒꯤ ꯑꯣꯏꯌꯨ ꯑꯩꯅ ꯉꯝꯃꯦ ꯑꯩꯒꯤ ꯑꯣꯏꯒꯅꯤ ꯋꯥ ꯑꯁꯤ ꯍꯥꯏꯅꯔꯛꯄꯗꯒꯤ ꯑꯅꯤꯗꯨ ꯐꯨꯅꯔꯛꯄꯗꯒꯤ ꯈꯣꯡꯐꯝ ꯆꯥꯍꯧꯗꯕꯅ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯑꯣꯟꯊꯔꯛꯂꯝꯃꯤ ꯃꯇꯧꯗꯨ ꯎꯕꯗ ꯂꯥꯏ ꯖꯍꯣꯏꯗꯣ ꯋꯥꯟꯊꯕ ꯃꯈꯩ ꯅꯣꯛꯆꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯂꯒ ꯈꯠꯅꯔꯤꯕ ꯃꯈꯣꯏ ꯑꯅꯤꯕꯨ ꯈꯥꯝꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯒ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯆꯥꯎꯕꯒꯤ ꯀꯣꯅꯨꯡ ꯂꯩꯄꯥꯛ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯄꯥꯎ ꯄꯨꯝꯅꯃꯛ ꯇꯝꯂꯝꯃꯤ ꯄꯥꯎꯗꯨ ꯇꯥꯕꯗ ꯆꯥꯎꯕ ꯁꯥꯎꯅ ꯑꯩꯍꯥꯛꯅ ꯄꯥꯈꯣꯟ ꯊꯥꯔꯤꯕ ꯑꯁꯤꯕꯨ ꯅꯨꯄꯤ ꯃꯨꯟꯅꯅꯕ ꯈꯟꯅꯧ ꯍꯥꯏꯕ꯭ꯔꯣ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯂꯩꯄꯥꯛ ꯑꯁꯦ ꯆꯥꯡ ꯇꯥꯍꯟꯕ ꯃꯤꯇꯝꯕꯥꯜ ꯁꯥ ꯇꯥꯔꯤꯕ꯭ꯔꯥ ꯏꯅꯥ ꯏꯁꯥ ꯃꯈꯣꯏ ꯑꯅꯤ ꯑꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯀꯔꯤꯁꯨ ꯄꯤꯖꯗꯕꯤꯗ ꯁꯟ ꯃꯀꯣꯟꯗ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯕꯗꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯥꯎꯕ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯁꯣꯝꯗꯅ ꯄꯣꯏꯔꯩ ꯊꯥꯡꯒꯤ ꯀꯥꯡꯂꯣꯟ ꯑꯗꯨ ꯃꯔꯨꯞꯁꯤꯡꯒ ꯑꯧꯔꯥꯏꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯂꯥꯞꯇꯛꯅ ꯂꯥꯟꯃꯤ ꯈꯔꯅ ꯇꯣꯝꯕ ꯑꯃꯁꯨꯡ ꯁꯥꯅꯧ ꯑꯗꯨ ꯐꯥꯗꯨꯅ ꯄꯨꯈꯤꯕꯗꯨ ꯎꯕꯗ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯅꯤꯁꯦ ꯊꯥꯒꯤ ꯂꯥꯏꯔꯦꯝꯕꯤꯗ ꯃꯨꯟꯅꯕꯗ ꯊꯣꯛꯏꯕ ꯊꯧꯗꯣꯛ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯈꯥ ꯇꯥꯅ ꯂꯩꯀꯣꯜ ꯑꯃꯗ ꯑꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯂꯥꯟꯃꯤ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨ ꯇꯥꯔꯛꯂꯝꯃꯤ ꯂꯩꯇꯣꯜꯅ ꯑꯁꯦꯡꯕꯅꯤ ꯏꯇꯥꯎ ꯐꯖꯈ꯭ꯔꯕꯖꯥꯠꯅꯤꯀꯣ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯑꯁ ꯊꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯃꯥꯟꯗ ꯃꯥꯟꯕꯖꯥꯠꯅꯤꯍꯦ ꯕꯩꯒ꯭ꯌꯅ ꯃꯗꯨꯒꯤ ꯅꯨꯄꯤꯗꯣ ꯑꯁ ꯏꯇꯥꯎ ꯑꯩꯅꯤ ꯃꯥꯅꯒ ꯏꯅꯥꯛꯇ ꯂꯩꯔꯗꯤ ꯅꯨꯡꯇꯤꯒꯤ ꯆꯔꯥ ꯍꯦꯟꯕꯒ ꯉꯝꯅꯤꯕꯣ ꯋꯥꯗꯨ ꯇꯥꯕꯗ ꯄꯣꯏꯔꯩ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯃꯤꯁꯦ ꯑꯃꯅꯤꯇꯅ ꯍꯥꯏꯕ ꯅꯠꯇꯦꯅꯦ ꯇꯧꯔꯤꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯐꯖꯩ ꯍꯥꯏꯅꯔꯤꯕꯁꯤꯕꯨ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕꯖꯥꯠꯅꯣ ꯑꯩꯕꯨ ꯑꯃꯨꯛꯇꯪꯗꯤ ꯎꯅꯤꯡꯈ꯭ꯔꯦꯗ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯑꯩꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯀꯗꯧꯔꯤꯕꯅꯣ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯎꯅꯤꯡꯕꯒꯤ ꯏꯊꯤꯜ ꯑꯁꯤꯗꯤ ꯈꯥꯝꯕ ꯌꯥꯔꯛꯇ꯭ꯔꯦꯅꯦ ꯑꯁꯨꯝꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯁꯤꯡ ꯂꯥꯛꯂꯗꯨꯅ ꯚꯩꯒ꯭ꯌ ꯑꯃꯁꯨꯡ ꯂꯩꯇꯣꯜꯕꯨ ꯃꯅꯥꯛꯇ ꯀꯧꯁꯤꯜꯂꯝꯃꯤ ꯚꯩꯒ꯭ꯌ ꯑꯃꯁꯨꯡ ꯂꯩꯇꯣꯜ ꯑꯗꯨ ꯄꯣꯏꯔꯩꯗ ꯊꯧꯒꯜꯂꯣꯟ ꯎꯠꯆꯔꯝꯃꯤ ꯂꯩꯇꯣꯜꯅ ꯔꯥꯖꯀꯨꯃꯥꯔ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯇꯥꯛꯄꯤꯒꯗꯕ ꯋꯥꯐꯝ ꯑꯁꯦ ꯑꯩꯈꯣꯏ ꯑꯍꯨꯝ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯇꯥꯍꯟꯒꯨꯝꯁꯦ ꯑꯩꯍꯥꯛ ꯋꯥ ꯑꯃꯇ ꯅꯈꯣꯏꯗ ꯍꯥꯏꯒꯦ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥ ꯑꯁꯦ ꯑꯇꯣꯞꯄ ꯃꯤꯑꯣꯏꯗ ꯍꯥꯏꯔꯝꯕ ꯇꯥꯔꯒꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯩꯒꯤ ꯈꯨꯠꯇ ꯅꯈꯣꯏ ꯑꯅꯤ ꯁꯤꯔꯦ ꯈꯪꯉꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯌꯥꯊꯪ ꯂꯩꯄꯥꯛꯇ ꯇꯥꯍꯟꯖꯔꯣꯏ ꯍꯥꯏꯕꯤꯌꯨ ꯀꯔꯤ ꯋꯥꯐꯝ ꯑꯣꯏꯔꯕꯅꯣ ꯅꯈꯣꯏꯅ ꯍꯦꯛ ꯍꯦꯛ ꯁꯣꯟꯅꯔꯤꯕ ꯊꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯣ ꯑꯩꯍꯥꯛ ꯑꯃꯨꯛꯇꯪ ꯎꯅꯕ ꯄꯥꯝꯃꯤ ꯑꯗꯨꯅ ꯑꯩꯗꯤ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯏꯄꯥ ꯑꯄꯣꯛꯄ ꯑꯃꯁꯨꯡ ꯏꯃꯥꯇꯣꯟꯅ ꯊꯣꯛꯍꯟꯗꯕꯅꯤꯅ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯁꯤꯒꯦꯅ ꯈꯟꯕꯗ ꯑꯩꯍꯥꯛꯅ ꯑꯁꯨꯝꯅ ꯋꯥꯔꯦꯞꯂꯦ ꯇꯥꯛꯄꯤꯌꯨ ꯔꯥꯖꯀꯨꯃꯥꯔ ꯑꯩꯍꯥꯛ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯊꯣꯛꯅꯅꯕꯒꯤꯗꯃꯛ ꯑꯩꯒ ꯍꯥꯏꯐꯦꯠ ꯁꯑꯣꯡ ꯁꯥꯗꯥ ꯃꯥꯟꯅꯕ ꯑꯃ ꯊꯤꯗꯕ ꯌꯥꯗꯦ ꯑꯗꯨꯒ ꯃꯥꯒ ꯑꯩꯒ ꯐꯤꯖꯣꯜ ꯑꯁꯦ ꯑꯣꯟꯊꯣꯛꯅꯔꯕ ꯃꯇꯨꯡꯗ इसक असे खंगहनदनबगीदमक सगोल गारी अदुगी मनुंगदा अचौबा पात्र अमा पोचै पुबा सारगा आई लोलगे अदुगा नखोय अनिना अइहाकपु नुपी अदुगा उननबा सिलो बैगेना अदुबु राजकुमार करिगुंबा महारानी nganglai amasung iningthौना नहाकी सकफम मानब नुपा अदो थेंनख्रबदी कमदौबा मदुगी दमक्तदी करिसु वारगनो सानबदा वाबदगी अैगी कादा चंगदुना तुमख्रे अदुगा मियोय अमतना अैहाकना तुमलिबा मतमदा हौदुरकनु हाइना अैबु संगलिबा मियोयसिंग अदुदा वा मेंगदबने वाफम असे पुमनमक खनरबा मतुंगदा नुमिदांग वाइरम ताबा ngaइखिरमी
ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯝꯂꯤꯕ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩ ꯃꯁꯥꯒꯤ ꯐꯤꯖꯣꯜ ꯑꯗꯨ ꯃꯍꯥꯛꯀ ꯍꯥꯏꯐꯦꯠ ꯁꯕꯥꯟ ꯃꯥꯟꯅꯕ ꯖꯥꯗꯨꯃꯅꯤꯒ ꯑꯣꯟꯊꯣꯛꯅꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯕꯩꯒꯤ ꯑꯃꯁꯨꯡ ꯂꯩꯇꯣꯜ ꯅꯤꯡꯊꯧꯒꯤ ꯀꯥꯗ ꯂꯥꯛꯂꯝꯃꯤ꯫ ꯆꯥꯎꯕꯅ "ꯅꯈꯣꯏ ꯆꯠꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ?" "ꯍꯣꯏ ꯅꯤꯡꯊꯧ, ꯑꯗꯨꯒꯅꯦ ꯑꯩꯅ ꯍꯥꯏꯒꯗꯕꯗꯤ ꯉꯁꯥꯏꯒꯤ ꯃꯇꯧꯒꯨꯝꯅ ꯅꯤꯡꯊꯧ ꯑꯩꯕꯨ ꯁꯥꯎꯅꯕ ꯊꯕꯛꯇꯤ ꯇꯧꯕ ꯌꯥꯔꯣꯏꯀꯣ꯫ ꯅꯨꯄꯤ ꯃꯨꯟꯅꯕ ꯀꯥꯏꯅ ꯊꯧꯅꯥ ꯐꯕꯒ ꯁꯥꯗꯅ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯑꯅꯤꯁꯨ ꯇꯧꯔꯕꯗꯤ ꯑꯩꯍꯥꯛꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏꯀꯣ." "ꯐꯒꯅꯤ ꯅꯤꯡꯊꯧ." ꯋꯥꯁꯦ ꯍꯥꯏꯔꯒ ꯕꯩꯒꯤ ꯑꯃꯁꯨꯡ ꯂꯩꯇꯣꯜ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯣꯡꯒꯗꯧꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯣꯔꯛꯂꯒ ꯂꯩꯀꯣꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯄꯣꯏꯔꯩꯕꯨ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯂꯣꯜꯍꯜꯂꯝꯃꯤ꯫ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯍꯧꯔꯛꯄ ꯃꯇꯝꯗ ꯂꯧꯅꯝ ꯍꯩꯕꯤ ꯃꯍꯥꯔꯥꯅꯤ ꯉꯥꯡꯂꯩꯗꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯐꯠ ꯂꯦꯞꯁꯤꯜꯂꯛꯏ꯫ ꯃꯇꯧꯗꯨꯗ ꯂꯩꯇꯣꯜ ꯄꯥꯈꯠꯅ ꯁꯒꯣꯜ ꯑꯗꯨꯕꯨ ꯈꯥꯝꯂꯒ "ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯑꯩꯈꯣꯏꯕꯨ ꯈꯥꯝꯕꯤꯕꯕꯨ ꯀꯔꯤ ꯂꯩꯕꯒꯦ?" ꯉꯥꯡꯂꯩꯗꯨ ꯃꯃꯤꯠꯇꯨ ꯐꯩꯔꯞ ꯇꯧꯅ ꯇꯨꯡꯗ ꯇꯣꯡꯂꯤꯕ ꯕꯩꯒ꯭ꯌꯗ ꯌꯦꯡꯂꯛꯂꯒ "ꯕꯩꯒ꯭ꯌ, ꯃꯗꯨꯒꯤ ꯑꯆꯧꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯌꯥꯎꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ?" ꯕꯩꯒ꯭ꯌꯄꯥꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯕꯅꯤ, ꯑꯗꯨꯕꯨ ꯀꯤꯗꯕ ꯁꯥꯔꯒ "ꯑꯦ ꯃꯍꯥꯔꯥꯅꯤ ꯏꯕꯦꯝꯃ, ꯍꯤꯗꯥꯛꯅꯦ. ꯏꯅꯤꯡꯊꯧꯅ ꯊꯪꯅꯕ ꯈꯨꯜ ꯑꯁꯤꯗ ꯑꯩꯈꯣꯏꯗ ꯁꯦꯟꯅꯔꯝꯃꯣ ꯍꯥꯏꯗꯨꯅ ꯄꯨꯕꯅꯤ. ꯀꯔꯤ ꯂꯩꯔꯕꯒꯦ? ꯑꯃꯨꯛꯇ ꯍꯥꯡꯇꯣꯛꯎꯗꯅ. ꯀꯔꯝꯕ ꯃꯈꯜꯒꯤ ꯍꯤꯗꯥꯛꯅꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ." ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯇꯣꯜ ꯑꯃꯁꯨꯡ ꯕꯩꯒ꯭ꯌ ꯄꯥꯈꯠꯄꯅ ꯃꯈꯣꯡ ꯑꯗꯨ ꯊꯛ ꯊꯛ ꯅꯤꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯆꯥꯎꯕꯅ "ꯀꯩꯗꯧꯔꯦ ꯉꯥꯡꯂꯩ? ꯅꯍꯥꯛꯅ ꯃꯈꯣꯏ ꯆꯠꯄ ꯑꯁꯤ ꯈꯥꯝꯂꯤꯕ ꯑꯗꯨꯕꯣ?" "ꯑꯩꯈꯣꯏꯒꯤ ꯄꯣꯏꯔꯩꯗꯣ ꯂꯥꯞꯇꯛꯅ ꯃꯁꯤꯒꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯗ ꯀꯥꯈꯠꯈꯤꯕꯒꯨꯝ ꯎꯏꯗ, ꯑꯗꯨꯒꯤ ꯁꯨꯝ ꯌꯦꯡꯖꯔꯝꯕꯅꯤ." "ꯏꯍꯦ, ꯅꯆꯥꯅꯨꯄꯥꯗꯤ ꯑꯁꯤꯒꯤ ꯂꯩꯀꯣꯜ ꯑꯁꯤꯗ ꯃꯔꯨꯞ ꯈꯔꯒꯅꯦ ꯊꯥꯡꯒꯤ ꯀꯥꯡꯂꯣꯟ ꯇꯝꯍꯧꯔꯤꯕꯅꯤ. ꯅꯪꯅ ꯅꯆꯥꯅꯨꯄꯥꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯗꯒꯤ ꯋꯥꯈꯜꯅ ꯎꯕ ꯑꯣꯏꯔꯝꯒꯅꯤ." ꯉꯥꯡꯂꯩ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯕꯗꯤ ꯀꯣꯛꯂꯝꯗꯦ꯫ ꯃꯍꯥꯛꯀꯤ ꯆꯤꯡꯅꯕ ꯑꯗꯨꯕꯨ ꯀꯣꯛꯅꯅꯕ ꯑꯁꯨꯝꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ, ꯃꯁꯤꯒꯤ ꯄꯥꯇ꯭ꯔ ꯑꯆꯧꯕꯁꯤꯗ ꯌꯥꯎꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯕꯨ ꯀꯔꯤ ꯀꯧꯕꯒꯦ? ꯑꯩꯕꯨꯁꯨ ꯑꯃꯨꯛꯇ ꯈꯪꯍꯟꯕꯤꯌꯨꯗꯅ." ꯆꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨꯗ ꯌꯦꯡꯂꯒ "ꯉꯥꯡꯂꯩ, ꯃꯁꯤꯗꯤ ꯅꯨꯄꯥꯅ ꯊꯛꯅꯅꯕ ꯌꯨ ꯍꯥꯏꯕ ꯍꯤꯗꯥꯛ ꯑꯗꯨꯅꯤ. ꯅꯨꯄꯤ ꯅꯪꯅ ꯌꯦꯡꯂꯒ ꯀꯔꯤ ꯀꯥꯟꯅꯗꯣꯏꯅꯣ? ꯌꯨ ꯑꯁꯦ ꯌꯥꯝꯅ ꯇꯥꯡꯕ, ꯃꯅꯝ ꯌꯥꯝꯅ ꯀꯟꯕ ꯌꯨ ꯃꯈꯜꯅꯤ. ꯃꯈꯨꯝ ꯑꯁꯦ ꯍꯥꯡꯗꯣꯛꯂꯨꯔꯕꯗꯤ ꯍꯤꯗꯥꯛ ꯑꯁꯤꯒꯤ ꯃꯌꯥꯛ ꯆꯝꯈꯤꯅꯤ. ꯑꯗꯨꯅ ꯌꯦꯡꯂꯨꯔꯅꯨ. ꯂꯥꯛꯑꯣ, ꯏꯃꯨꯡꯗ ꯆꯪꯂꯁꯤ. ꯃꯈꯣꯏꯁꯨ ꯊꯦꯡꯈ꯭ꯔꯅꯤ." "ꯑꯗꯨꯗꯤ ꯏꯅꯤꯡꯊꯧ, ꯑꯩꯈꯣꯏ ꯆꯠꯆꯕ ꯌꯥꯔꯗ꯭ꯔꯥ?" "ꯌꯥꯔꯦ ꯌꯥꯔꯦ. ꯃꯗꯨ ꯐꯠ ꯊꯤꯟꯗꯣꯛꯂꯒꯅꯦ ꯍꯜꯂꯛꯎꯀꯣ. ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯟꯗꯨꯅ ꯂꯩꯊꯣꯛꯀꯅꯨ." ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯇꯣꯜ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯊꯧꯈꯤꯔꯝꯃꯤ꯫ ꯉꯥꯡꯂꯩ ꯄꯥꯈꯠꯅ "ꯅꯆꯥꯅꯨꯄꯥꯗꯨꯕꯨ ꯑꯃꯨꯛꯇ ꯌꯦꯡꯂꯨꯁꯦ." "ꯀꯔꯤꯅꯣꯅꯦ ꯉꯥꯡꯂꯩ, ꯅꯍꯥꯛꯅ ꯑꯗꯨꯛ ꯌꯥꯝꯅ ꯄꯥꯈꯠꯂꯤꯕ ꯑꯗꯨꯕꯣ? ꯅꯪꯅ ꯌꯥꯝ ꯊꯥꯖꯗ꯭ꯔꯒꯗꯤ ꯂꯥꯛꯑꯣ, ꯌꯦꯡꯉꯨꯔꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯑꯅꯤꯗꯨ ꯃꯆꯥꯅꯨꯄꯥꯅ ꯁꯥꯟꯅꯕ ꯂꯩꯀꯣꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯁꯨ ꯄꯥꯈꯠꯂꯗꯨꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯍꯪꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯗ ꯋꯥꯔꯗꯨꯅ ꯄꯣꯊꯥꯔꯨꯅꯤ ꯍꯥꯏꯅ ꯆꯪꯈ꯭ꯔꯕꯅꯤ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯊꯤꯟꯊꯕ ꯇꯧꯗ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩꯒꯤ ꯀꯥ ꯇꯝꯅ ꯂꯥꯛꯏ꯫ ꯄꯣꯏꯔꯩꯕꯨ ꯆꯪꯂꯤꯕ ꯊꯣꯉꯥꯛꯄ ꯅꯨꯄꯥ ꯑꯅꯤꯗꯨꯁꯨ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯑꯔꯥꯟꯕꯅꯤ ꯈꯜꯂꯨꯕꯗ ꯅꯤꯡꯊꯧꯅ ꯈꯪꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯆꯥꯎꯕꯅ "ꯏꯅꯥꯏꯁꯥ, ꯀꯗꯥꯏ? ꯑꯩꯒꯤ ꯂꯝꯕꯤ ꯄꯤꯌꯨ. ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯣ ꯑꯃꯨꯛꯇ ꯌꯦꯡꯒꯦ." ꯁꯝꯖꯥꯏꯅ ꯄꯨꯅꯦꯝꯖꯔꯒ "ꯏꯅꯤꯡꯊꯧ, ꯅꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔꯗꯤ ꯋꯥꯔꯦ, ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯅꯤꯡꯊꯤꯖꯅ ꯇꯨꯝꯔꯤꯉꯩꯗ ꯀꯅꯥꯅꯁꯨ ꯑꯊꯤꯡꯕ ꯄꯤꯕꯤꯔꯛꯀꯅꯨꯅ ꯇꯥꯛꯄꯤꯔꯝꯃꯤꯗꯣ. ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯕꯨ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯅꯁꯨ ꯍꯥꯏꯕꯤꯔꯝꯃꯤ." "ꯑꯣ, ꯐꯔꯦ ꯐꯔꯦ. ꯑꯗꯨꯗꯤ ꯄꯣꯊꯥꯖꯔꯁꯅꯨ." ꯑꯗꯨꯕꯨ ꯉꯥꯡꯂꯩꯗꯤ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯃꯜꯂꯛꯄꯗꯒꯤ ꯅꯝꯗꯨꯅ ꯊꯣꯡ ꯑꯗꯨꯕꯨ ꯍꯥꯡꯇꯣꯛꯀꯦ ꯍꯦꯛ ꯇꯧꯕꯒ ꯈꯪꯍꯧꯗꯅ ꯆꯥꯎꯕꯒꯤ ꯍꯦꯛ ꯃꯅꯥꯎꯅꯨꯄꯥ ꯁꯦꯅꯥꯄꯇꯤ ꯋꯥꯡꯂꯦꯟꯅ ꯉꯥꯡꯂꯩꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯠꯇꯨꯅ "ꯊꯣꯉꯥꯛꯄꯁꯤꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯆꯨꯝꯂꯕꯅꯤ. ꯑꯉꯥꯡ ꯑꯁꯦ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯖꯈꯤꯁꯅꯨ." ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯗ꯭ꯔꯕ ꯉꯥꯡꯂꯩ ꯋꯥꯡꯂꯦꯟꯕꯨ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯠꯈꯤꯔꯝꯃꯤ꯫ ꯆꯥꯎꯕ ꯅꯣꯛꯂꯒ "ꯏꯅꯥꯎ, ꯑꯗꯨꯗꯤ ꯅꯍꯥꯛꯅ ꯅꯆꯥ ꯁꯛꯂꯕ ꯄꯣꯏꯔꯩꯕꯨ
ꯁꯦꯟꯅꯕꯗ ꯌꯥꯍꯧꯈꯣ ꯅꯇꯩꯃ ꯑꯁꯦ ꯁꯥꯎꯈ꯭ꯔ ꯃꯥꯜꯂꯦ ꯑꯩ ꯑꯃꯨꯛꯇ ꯊꯦꯝꯂꯨꯈꯤꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯦ ꯋꯥꯡꯂꯦꯟ ꯁꯝꯖꯥꯏꯗ ꯑꯣꯟꯁꯤꯜꯂꯛꯂꯒ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯃꯌꯥꯗ ꯑꯁꯨꯝꯅ ꯇꯞꯅ ꯄꯣꯏꯔꯩ ꯀꯣꯅꯨꯡ ꯑꯁꯤꯗ ꯂꯩꯇꯦ ꯍꯥꯏꯕꯁꯦ ꯑꯩꯁꯨ ꯈꯪꯏ ꯑꯗꯨꯅ ꯍꯣꯔꯦꯟ ꯃꯍꯥꯛꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯑꯩꯒꯤ ꯀꯥꯗ ꯆꯪꯍꯜꯂꯛꯎ ꯁꯝꯖꯥꯏ ꯄꯥꯈꯠꯅ ꯐꯒꯅꯤ ꯁꯦꯅꯥꯄꯇꯤ ꯋꯥꯡꯂꯦꯟ ꯋꯥꯡꯂꯦꯟ ꯃꯕꯨꯛ ꯃꯄꯥꯎ ꯌꯥꯝꯅ ꯐꯕ ꯋꯥꯈꯜ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯃꯌꯥꯝꯕꯨ ꯂꯥꯏꯒꯨꯝꯅ ꯂꯥꯠꯆꯕ ꯃꯤꯁꯛꯅꯤ ꯃꯍꯥꯛꯁꯨ ꯃꯇꯩꯃ ꯑꯣꯏꯔꯤꯕꯤ ꯉꯥꯡꯂꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯄꯨꯝꯅꯃꯛ ꯈꯪꯏ ꯑꯗꯨꯅ ꯃꯇꯝ ꯆꯨꯞꯄꯗ ꯉꯥꯡꯂꯩꯅ ꯇꯧꯕ ꯈꯨꯗꯤꯡꯃꯛ ꯀꯔꯤꯅꯣ ꯍꯥꯏꯅ ꯌꯦꯡꯁꯤꯟꯗꯨꯅꯇ ꯂꯩ ꯑꯗꯨꯒ ꯄꯣꯏꯔꯩꯕꯨꯁꯨ ꯃꯕꯨꯛ ꯊꯣꯛꯀꯤ ꯃꯆꯥꯒꯨꯝꯅ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ ꯁꯣꯝꯗꯅ ꯕꯩꯒ꯭ꯌ ꯍꯣꯏꯗꯨ ꯈꯨꯅꯨꯡꯒꯤ ꯂꯝꯕꯤ ꯑꯗꯨ ꯂꯥꯟꯊꯣꯛꯂꯕ ꯃꯇꯨꯡꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯇꯣꯛꯂꯒ ꯔꯥꯖꯀꯨꯃꯥꯔ ꯅꯍꯥꯛ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄ ꯌꯥꯔꯒꯅꯤ ꯄꯣꯏꯔꯩ ꯄꯥꯇ꯭ꯔ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯒ ꯑꯁ ꯑꯩꯗꯤ ꯏꯃꯥꯇꯣꯟꯅ ꯄꯨꯟꯅꯁꯦ ꯍꯪꯇꯣꯔꯛꯀꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯄꯥꯈꯠꯂꯨꯔꯕꯅꯤ ꯂꯩꯇꯣꯜꯅ ꯑꯁ ꯑꯩꯗꯤ ꯃꯤꯍꯨꯟꯒꯁꯦ ꯀꯥꯏꯗ ꯇꯥꯍꯧꯔꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯔꯥꯖꯀꯨꯃꯥꯔ ꯃꯇꯨꯡꯗꯗꯤ ꯑꯁꯨꯝꯅ ꯇꯧꯔꯒꯨꯝꯁꯤꯀꯣ ꯑꯩ ꯂꯥꯏꯔꯩꯄꯥꯛꯇ ꯆꯠꯂꯕꯣꯏ ꯍꯦꯛꯇ ꯅꯤꯡꯉꯤ ꯂꯩꯇꯣꯜ ꯅꯪꯁꯨ ꯀꯤꯒꯟꯈ꯭ꯔꯕ ꯍꯥꯏꯕꯗꯨꯅꯤ ꯅꯣꯏꯅ ꯐꯖꯩ ꯁꯣꯟꯅꯔꯤꯕ ꯃꯍꯥꯛ ꯑꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯃꯨꯛꯇꯪ ꯃꯁꯛ ꯈꯪꯅꯤꯡꯗꯨꯅ ꯇꯧꯕꯅꯤꯗ ꯉꯁꯤ ꯆꯠꯂꯤꯕꯁꯤꯅ ꯂꯣꯏꯔꯦ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯩꯁꯨ ꯏꯈꯣꯡ ꯑꯁꯦ ꯌꯥꯎꯗ꯭ꯔꯕꯣꯏ ꯅꯤꯡꯉꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯗꯅ ꯅꯤꯛꯄꯗ ꯑꯗꯨꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦ ꯃꯐꯝꯗꯨꯕꯣ ꯕꯩꯒ꯭ꯌꯅ ꯎꯃꯪ ꯑꯁꯤ ꯂꯥꯟꯊꯣꯛꯂꯒ ꯑꯗꯨꯝ ꯂꯩꯔꯕꯅꯤ ꯑꯗꯨꯕꯨ ꯔꯥꯖꯀꯨꯃꯥꯔ ꯍꯤꯗꯥꯛ ꯑꯁꯦ ꯍꯥꯟꯅ ꯄꯤꯊꯣꯛꯂꯨꯁꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯗꯣ ꯃꯁꯛ ꯇꯥꯛꯆꯒꯦ ꯍꯤꯗꯥꯛ ꯑꯁꯦ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯅ ꯉꯥꯏꯍꯧꯔꯕꯅꯤ ꯍꯣꯏ ꯑꯗꯨꯕꯨ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯍꯥꯞꯂꯛꯂꯤꯕ ꯄꯨꯟ ꯑꯁꯤꯕꯨ ꯅꯤꯛꯊꯣꯛꯂꯒ ꯍꯤꯗꯥꯛ ꯑꯗꯣ ꯂꯣꯏꯅ ꯍꯩꯗꯣꯛꯂꯝꯂꯕꯗꯤ ꯀꯝꯗꯧꯅꯤ ꯑꯗꯨꯒꯤꯗꯤ ꯀꯩꯁꯨ ꯍꯩꯗꯣꯛꯂꯝꯂꯣꯏꯗ ꯑꯩꯅ ꯆꯦꯠꯅ ꯃꯈꯨꯝ ꯑꯗꯣ ꯀꯤꯁꯤꯟꯈꯤꯕꯅꯤ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯌꯧꯔꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯆꯟꯗ꯭ꯔꯗ ꯍꯤꯗꯥꯛ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯗꯨ ꯁꯤꯟꯅꯔꯝꯃꯤ ꯑꯗꯨꯒ ꯄꯥꯟꯊꯣꯏ ꯂꯥꯛꯀꯗꯕ ꯄꯨꯈ꯭ꯔꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯄꯨꯈ꯭ꯔꯤ ꯑꯗꯨ ꯌꯧꯔꯕꯗ ꯅꯨꯄꯤ ꯑꯍꯨꯝꯈꯛ ꯃꯈ꯭ꯋꯥꯡꯗ ꯁꯅꯥꯕꯨꯟ ꯌꯦꯞꯂꯒ ꯆꯠꯈꯤꯕꯗꯨ ꯎꯔꯝꯃꯤ ꯂꯩꯇꯣꯜ ꯅꯪꯍꯧꯔꯔꯣꯏ ꯃꯇꯥꯒꯨꯝ ꯑꯥꯏ ꯇꯨ ꯑꯥꯗ ꯅꯨꯄꯤ ꯑꯍꯨꯝ ꯆꯠꯂꯤꯁꯦ ꯎꯕ꯭ꯔꯥ ꯔꯥꯖꯀꯨꯃꯥꯔ ꯎꯏꯅꯦ ꯀꯩꯗꯧꯔꯒꯦ ꯌꯦꯠ ꯊꯪꯕꯗ ꯀꯣꯔꯤ ꯃꯆꯨꯒꯤ ꯁꯅꯥꯕꯨꯟ ꯄꯨꯕꯤ ꯑꯁꯤꯅꯤ ꯊꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅꯔꯤꯕꯗꯣ ꯄꯣꯏꯔꯩ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯖꯔꯒ ꯀꯨꯆꯨꯅ ꯊꯝꯕꯧ ꯃꯆꯨꯒ ꯁꯕꯥꯟꯅ ꯅꯤꯡꯊꯤꯖꯔꯕꯤ ꯑꯃꯗꯒꯤꯁꯨ ꯇꯥꯗꯦ ꯃꯁꯝꯁꯨ ꯅꯤꯡꯊꯨ ꯌꯩꯅ ꯐꯖꯩ ꯃꯍꯥꯛꯀꯤ ꯃꯁꯛ ꯑꯁꯦ ꯑꯃꯨꯛꯇ ꯌꯦꯡꯍꯧꯗꯕ ꯌꯥꯗꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨ ꯄꯨꯔꯤꯕ ꯁꯒꯣꯜ ꯑꯅꯤ ꯑꯗꯨꯗꯒꯤ ꯑꯃ ꯂꯧꯊꯣꯛꯂꯒ ꯊꯧꯗꯨꯅ ꯄꯥꯟꯊꯣꯏ ꯈꯣꯏꯕꯨ ꯇꯥꯟꯅꯔꯛꯏ ꯊꯥꯖ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯑꯩ ꯑꯁꯤꯒꯤ ꯄꯥꯈꯪ ꯑꯁꯤꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯎꯗ꯭ꯔꯤꯅ ꯃꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯄꯣꯏꯔꯩ ꯀꯜꯂꯞꯅ ꯑꯣ ꯃꯥꯡꯗ ꯆꯠꯂꯤꯕꯤ ꯂꯩꯁꯥꯕꯤ ꯑꯍꯨꯝ ꯌꯥꯔꯕꯗꯤ ꯑꯃꯨꯛꯇ ꯉꯥꯏꯈꯣ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯥꯏꯖꯒꯦ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯆꯞ ꯂꯦꯞꯄꯤ ꯑꯗꯨꯒ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩꯔꯣꯝꯗ ꯑꯣꯟꯊꯣꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯣꯏꯔꯩꯒ ꯄꯥꯟꯊꯣꯏꯒ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯈꯤꯔꯝꯃꯤ ꯄꯥꯟꯊꯣꯏꯁꯨ ꯄꯣꯏꯔꯩꯕꯨ ꯑꯍꯥꯟꯕ ꯎꯕꯃꯛꯇꯗ ꯃꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯈ꯭ꯔꯦ ꯑꯗꯨꯒ ꯄꯣꯏꯔꯩꯁꯨ ꯃꯊꯃꯣꯏ ꯑꯗꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃꯅ ꯍꯨꯔꯥꯟꯈꯤꯕꯒꯨꯝ ꯇꯧꯔꯛꯏ ꯄꯣꯏꯔꯩ ꯁꯒꯣꯜ ꯑꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯂꯒ ꯏꯆꯜꯁꯥ ꯑꯩꯍꯥꯛ ꯎꯃꯪ ꯑꯁꯤꯗꯒꯤ ꯂꯥꯟꯊꯣꯛꯂꯒ ꯂꯩꯕ ꯅꯤꯡꯊꯧ ꯂꯩꯕꯥꯛ ꯑꯗꯨꯗꯒꯤꯅꯤ ꯈꯨꯜ ꯑꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯂꯥꯛꯆꯕꯅꯤ ꯊꯥꯖꯅ ꯏꯕꯨꯡꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯕꯤꯕꯒꯦ ꯄꯣꯏꯔꯩ ꯀꯧꯖꯩ ꯑꯗꯣ ꯏꯆꯜꯁꯤꯡꯒꯤꯗꯤ ꯑꯩꯒꯤ ꯃꯤꯡꯅ ꯊꯥꯖ ꯀꯧꯖꯩ ꯏꯕꯨꯡ ꯑꯩꯒꯤꯅ ꯂꯥꯏꯖ ꯀꯧꯖꯩ ꯄꯥꯟꯊꯣꯏꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯅ ꯇꯨꯃꯤꯟ ꯂꯩꯕ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯁꯣꯝꯒꯤ ꯃꯤꯡꯕꯨ ꯑꯩꯒꯤꯗꯤ ꯄꯥꯟꯊꯣꯏ ꯀꯧꯖꯩ ꯏꯕꯨꯡ ꯄꯥꯟꯊꯣꯏ ꯍꯥꯏꯕ ꯏꯆꯜꯗꯤ ꯁꯛꯀ ꯃꯤꯡꯒ ꯌꯥꯝ ꯆꯥꯟꯅꯩ ꯏꯆꯜꯕꯨꯔꯥ ꯊꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯑꯁꯦ ꯄꯥꯟꯊꯣꯏ ꯉꯛꯅ ꯋꯥꯐꯝ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯃꯤꯌꯥꯝꯅ ꯁꯣꯟꯅꯕꯗꯒꯤ ꯈꯪꯖꯕꯅꯤ ꯑꯩꯍꯥꯛ ꯅꯍꯥꯛꯄꯨ ꯊꯤꯔꯛꯄ ꯀꯨꯏꯔꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ
ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯊꯧꯖꯥꯟꯕꯤꯕꯗꯒꯤ ꯅꯪꯒ ꯎꯅꯕ ꯐꯪꯖꯔꯦ ꯑꯩ ꯃꯐꯝ ꯑꯁꯤꯗ ꯑꯁꯨꯝ ꯀꯣꯏꯊꯣꯛꯂꯛꯄ ꯂꯥꯛꯄꯅꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯐꯝ ꯐꯖꯕ ꯂꯩꯔꯕꯗꯤ ꯅꯕꯨꯡ ꯑꯩꯕꯨ ꯑꯃꯨꯛꯇꯪ ꯄꯨꯕꯤꯌꯨꯗꯣ ꯑꯗꯨꯗꯤ ꯏꯕꯨꯡ ꯏꯇꯥ ꯄꯥꯟꯊꯣꯏꯒ ꯑꯁꯨꯝ ꯋꯥꯔꯤ ꯆꯤꯊꯅꯍꯧꯕꯤꯈꯣ ꯂꯥꯏꯖꯥ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯌꯨꯝꯗ ꯊꯕꯛ ꯈꯔ ꯂꯩꯍꯧꯔꯤ ꯃꯗꯨ ꯂꯣꯏꯁꯤꯟꯖꯔꯨꯈꯤꯒꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯠꯄ ꯍꯧꯏ ꯂꯥꯏꯖꯅ ꯀꯩꯅꯣ ꯊꯥꯖ ꯊꯕꯛꯁꯨ ꯑꯃꯠꯇ ꯂꯩꯍꯧꯗꯦ ꯅꯪꯅ ꯍꯥꯏꯖꯤꯜꯂꯤꯗꯨꯕꯣ ꯃꯤ ꯏꯕꯨꯡ ꯄꯣꯏꯔꯩꯗ ꯀꯟꯅ ꯃꯤꯠꯌꯦꯡ ꯊꯝꯂꯤꯀꯥꯟꯁꯤꯗ ꯅꯪꯁꯤꯗꯤꯕ ꯃꯇꯥꯡ ꯆꯥꯗꯦꯍꯦ ꯍꯣꯏ ꯕꯦꯝꯃ ꯉꯥꯎꯔꯨꯔꯅꯨ ꯑꯣꯏꯔꯔꯣꯏꯌꯦ ꯑꯍꯥꯟꯕ ꯎꯕ ꯀꯥꯟꯗꯗ ꯈꯪꯂꯕꯅꯤ ꯏꯕꯨꯡ ꯄꯣꯏꯔꯩꯅ ꯃꯤꯠꯌꯦꯡꯐꯝ ꯊꯝꯂꯤꯕꯗꯣ ꯑꯇꯩ ꯀꯅꯥꯗꯁꯨ ꯅꯠꯇꯦ ꯄꯥꯟꯊꯣꯏꯗꯅꯤ ꯈꯪꯂꯕ꯭ꯔꯥ ꯑꯗꯨꯒ ꯅꯪꯇ ꯅꯠꯇꯦ ꯑꯩꯁꯨ ꯊꯃꯣꯏꯁꯦ ꯌꯥꯝ ꯀꯥꯏꯔꯤꯕꯖꯥꯠꯅꯤ ꯃꯇꯨꯡꯗꯗꯤꯅꯦ ꯄꯥꯟꯊꯣꯏꯒ ꯄꯨꯜꯂꯒꯨꯝꯁꯤ ꯑꯦ ꯀꯔꯤꯒꯤ ꯃꯥꯒ ꯑꯗꯨꯝ ꯄꯨꯜꯂꯗꯤꯅꯦ ꯏꯕꯥꯅꯤ ꯅꯨꯄꯥ ꯑꯝꯇ ꯐꯪꯉꯔꯣꯏ ꯑꯁ ꯑꯩ ꯌꯥꯝ ꯆꯥꯛꯏꯗ ꯏꯕꯨꯡ ꯄꯣꯏꯔꯩꯗꯣ ꯐꯗꯤ ꯐꯖꯩꯍꯦ ꯋꯥꯡꯅ ꯃꯔꯣꯜ ꯑꯃ ꯆꯥꯎꯔꯤꯕ ꯄꯨꯔꯥ ꯁꯔꯒꯒꯤ ꯂꯥꯏꯔꯦꯝꯕꯒꯨꯝꯕꯅꯤ ꯊꯥꯖ ꯑꯩ ꯊꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯍꯥꯏꯒꯨꯝꯗꯅ ꯏꯕꯥꯅꯤ ꯅꯨꯄꯥ ꯑꯝꯇ ꯐꯪꯉꯔꯣꯏ ꯄꯥꯟꯊꯣꯏꯒ ꯆꯠꯂꯒꯨꯝꯁꯤ ꯁꯣꯝꯗꯅ ꯄꯥꯟꯊꯣꯏꯅ ꯄꯣꯏꯔꯩꯕꯨ ꯂꯩꯀꯣꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯚꯩꯒ꯭ꯌ ꯑꯃꯗꯤ ꯂꯩꯇꯣꯜꯁꯨ ꯏꯟꯅꯔꯛꯏ ꯄꯥꯟꯊꯣꯏ ꯇꯨꯡꯗ ꯏꯟꯅꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯣꯏꯔꯩꯗ ꯍꯥꯏꯔꯛꯏ ꯏꯕꯨꯡ ꯀꯔꯤꯒꯨꯝꯕ ꯑꯝꯇ ꯍꯪꯖꯒꯦ ꯁꯥꯎꯕꯤꯒꯗ꯭ꯔꯥ ꯍꯦꯛꯇ ꯍꯥꯏꯌꯨ ꯀꯔꯤ ꯆꯤꯡꯅꯕ ꯂꯩꯔꯕꯒꯦ ꯏꯕꯨꯡꯕꯨ ꯏꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯔꯕ꯭ꯔꯥ ꯄꯣꯏꯔꯩ ꯅꯣꯛꯂꯒ ꯑꯁꯨꯝꯅ ꯈꯟꯖꯩ ꯑꯩꯒꯤ ꯐꯤꯖꯣꯜ ꯑꯁꯤꯗ ꯑꯗꯨꯝ ꯃꯥꯟꯕ ꯇꯥꯕꯅꯤ ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ ꯑꯩꯁꯦ ꯕꯣꯟꯒꯤ ꯆꯦꯛꯂꯥꯒꯨꯝꯕꯅꯤ ꯍꯥꯏꯕꯤꯌꯨ ꯏꯕꯨꯡ ꯑꯩꯕꯨ ꯂꯥꯟꯃꯤ ꯃꯥꯟꯕ꯭ꯔꯅꯦ ꯑꯩꯈꯣꯏꯒꯤ ꯇꯨꯡꯗꯁꯨ ꯂꯥꯟꯃꯤ ꯑꯅꯤ ꯏꯟꯅꯔꯛꯂꯤ ꯑꯗꯨꯒ ꯏꯕꯨꯡꯁꯨ ꯂꯥꯟꯃꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯤꯕ ꯑꯁꯤꯗꯤ ꯅꯪꯅ ꯈꯟꯅꯤꯡꯕ ꯑꯃ ꯈꯜꯂꯣ ꯑꯗꯣ ꯑꯩꯕꯨ ꯐꯠꯇꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅꯗꯤ ꯆꯤꯡꯅꯕꯤꯒꯅꯨ ꯑꯗꯨꯝꯅꯗꯤ ꯈꯟꯗꯦꯗ ꯏꯕꯨꯡꯗꯤ ꯍꯦꯛ ꯌꯦꯡꯕ ꯃꯇꯝꯗ ꯌꯥꯝ ꯆꯝꯃꯤ ꯆꯤꯡꯅꯕ ꯀꯩꯁꯨ ꯂꯩꯖꯗꯦ ꯑꯗꯨꯒ ꯃꯁꯤꯗ ꯈꯤꯜꯂꯤꯕ ꯃꯨꯔꯇꯤ ꯑꯁꯦ ꯐꯖꯗ꯭ꯔꯥ ꯂꯩꯀꯣꯜ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯕꯤꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯗꯨꯒꯤ ꯁꯛꯐꯝꯅꯦ ꯍꯥꯏꯅꯩꯌꯦ ꯌꯥꯝ ꯐꯖꯩ ꯑꯗꯣ ꯅꯪꯅ ꯍꯦꯜꯂꯦ ꯐꯖꯕ ꯀꯔꯤ ꯍꯥꯏꯕꯅꯣ ꯏꯕꯨꯡ ꯏꯕꯨꯡꯅ ꯍꯥꯏꯕꯗꯤ ꯏꯆꯜꯁꯦ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯕ ꯑꯗꯣ ꯄꯥꯟꯊꯣꯏ ꯅꯪꯗꯤ ꯌꯨꯝꯗ ꯀꯅꯥꯒ ꯂꯩꯒꯦ ꯑꯩꯒꯤꯗꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯒ ꯑꯩꯒ ꯈꯛꯇꯅꯦ ꯅꯈꯣꯏꯒꯤ ꯌꯨꯝꯗꯤ ꯁꯤꯗꯒꯤ ꯀꯌꯥꯝ ꯂꯥꯞꯄꯤꯒꯦ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤ ꯌꯨꯝ ꯍꯪꯉꯤꯗꯤ ꯏꯕꯨꯡ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯆꯤꯡꯅꯔꯤꯔꯣ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯅꯪꯁꯦ ꯌꯥꯝ ꯀꯤꯒꯟꯕ ꯃꯥꯜꯂꯦ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯍꯪꯕꯅꯤ ꯇꯟꯖꯥ ꯑꯗꯨꯗ ꯚꯩꯒ꯭ꯌꯅ ꯇꯨꯡꯗꯒꯤ ꯑꯁꯨꯝꯅ ꯂꯥꯎꯔꯛꯏ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯃꯇꯝꯁꯦ ꯌꯥꯝꯅ ꯊꯦꯡꯖꯤꯜꯂꯛꯂꯦ ꯆꯠꯅꯅꯕ ꯇꯧꯔꯁꯦ ꯍꯣꯏ ꯂꯥꯛꯅꯕ ꯇꯧꯔꯒꯦ ꯏꯕꯨꯡ ꯀꯩꯅꯣ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯍꯥꯏꯕꯣ ꯑꯩ ꯋꯥꯈꯜ ꯑꯁꯦ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯄꯣꯏꯔꯩꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯑꯩꯁꯦ ꯅꯤꯡꯊꯧꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯟꯕꯤꯕ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯃꯅꯤ ꯔꯥꯖꯀꯨꯃꯥꯔ ꯑꯃꯗꯒꯤꯁꯨ ꯍꯦꯟꯅ ꯇꯥꯗꯅ ꯊꯧꯅꯥ ꯂꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯄꯣꯏꯔꯩ ꯍꯥꯏꯅ ꯊꯣꯟꯕꯤꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯗꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯇꯣꯝꯇ ꯍꯤꯡꯖꯕꯅꯤ ꯑꯣ ꯏꯕꯨꯡꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯗꯤ ꯐꯔꯦ ꯏꯕꯨꯡꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ ꯊꯦꯡꯂꯅꯤꯌꯦ ꯑꯗꯣ ꯄꯥꯟꯊꯣꯏ ꯑꯩ ꯍꯌꯦꯡꯁꯨ ꯃꯇꯝ ꯑꯁꯤꯗ ꯂꯥꯛꯀꯦ ꯅꯍꯥꯛ ꯁꯣꯏꯗꯅ ꯊꯣꯛꯂꯛꯎꯀꯣ ꯍꯣꯏ ꯏꯕꯨꯡ ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯉꯥꯏꯖꯔꯝꯒꯦ ꯋꯥꯗꯨ ꯇꯥꯔꯒ ꯄꯣꯏꯔꯩ ꯆꯠꯅꯤꯡꯗ ꯄꯥꯟꯊꯣꯏꯒꯤ ꯃꯅꯥꯛꯇꯒꯤ ꯑꯁꯨꯝ ꯂꯥꯞꯊꯣꯔꯛꯂꯝꯃꯤ ꯔꯥꯖꯀꯨꯃꯥꯔ ꯀꯝꯗꯧꯒꯤ ꯅꯨꯄꯤꯗꯨꯕꯣ ꯄꯣꯏꯔꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯃꯌꯥꯝꯅ ꯊꯥꯒꯤ ꯂꯥꯏꯔꯦꯝꯕꯤ ꯀꯧꯕꯗꯣ ꯃꯇꯤꯛ ꯆꯥꯏ ꯑꯩ ꯄꯥꯟꯊꯣꯏꯗ ꯄꯨꯔꯥ ꯉꯥꯎꯔꯦ ꯂꯩꯇꯣꯜ ꯋꯥꯗꯨ ꯇꯥꯕꯗ ꯂꯩꯇꯣꯜ ꯁꯨꯒꯠꯂꯒ ꯑꯗꯨꯗꯤ ꯚꯩꯒ꯭ꯌ ꯏꯕꯥꯅꯤꯗꯤ ꯁ꯭ꯋꯔꯒ ꯂꯩꯄꯥꯛꯇ ꯊꯨꯅ ꯆꯠꯄꯒꯤ ꯐꯤꯕꯝꯗ ꯂꯩꯔꯕꯀꯣ ꯑꯣ ꯀꯩꯅꯣ ꯂꯩꯇꯣꯜ ꯔꯥꯖꯀꯨꯃꯥꯔꯅ ꯄꯥꯟꯊꯣꯏꯗ ꯉꯥꯎꯔꯕꯅꯤꯅ ꯊꯃꯣꯏ ꯑꯅꯤ ꯌꯥꯅꯔꯒ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯅꯔꯒ ꯅꯨꯡꯁꯤꯅꯔꯗꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯍꯨꯔꯥꯟꯗꯨꯅ ꯆꯠꯄ ꯇꯥꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄ ꯃꯇꯝꯗ ꯚꯩꯒ꯭ꯌ ꯏꯕꯥꯅꯤꯗꯤ
ꯅꯤꯡꯊꯧꯅ ꯁ꯭ꯋꯔꯒ ꯂꯩꯕꯥꯛꯇ ꯃꯪꯒ꯭ꯔꯥ ꯇꯥꯟꯕ ꯊꯥꯕꯤꯈ꯭ꯔꯅꯤ ꯍꯥꯏꯖꯕꯅꯤꯗ ꯔꯥꯖꯀꯨꯃꯥꯔꯒꯤꯗꯃꯛ ꯑꯩꯈꯣꯏ ꯑꯅꯤ ꯊꯋꯥꯏ ꯀꯠꯄ ꯇꯥꯕꯅꯤ ꯂꯩꯇꯣꯟ ꯅꯪꯁꯤꯗꯤ ꯅꯨꯄꯥ ꯃꯥꯟꯈꯤꯗ꯭ꯔꯦ ꯊꯕꯛ ꯑꯃ ꯄꯥꯡꯊꯣꯛꯂꯝꯗꯥꯏꯗ ꯋꯥꯈꯜ ꯐꯖꯅ ꯈꯜꯂꯕ ꯃꯇꯨꯡꯗ ꯄꯥꯡꯊꯣꯛꯀꯗꯕꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯂꯣꯡ ꯑꯁꯦ ꯀꯅꯥ ꯑꯃꯠꯇꯅ ꯈꯪꯗꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯁ ꯑꯩꯗꯤ ꯍꯌꯦꯡꯒꯤ ꯃꯇꯝꯁꯦ ꯉꯥꯏꯕ ꯉꯝꯂꯣꯏꯗꯧꯔꯤꯗ ꯔꯥꯖꯀꯨꯃꯥꯔ ꯀꯣꯅꯨꯡ ꯌꯧꯒꯗꯧꯔꯦ ꯌꯥꯔꯕꯗꯤ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯄꯣꯠ ꯆꯩ ꯍꯥꯞꯅꯅꯕ ꯌꯥꯎꯔꯤꯕ ꯎꯄꯨ ꯑꯁꯤꯗ ꯆꯪꯂꯒ ꯂꯣꯠꯄꯤꯔꯣ ꯑꯁꯨꯝꯅ ꯀꯣꯅꯨꯡ ꯌꯧꯔꯛꯂꯕꯗ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯂꯣꯠꯅ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯥꯈꯠꯂꯛꯂꯝꯃꯤ ꯑꯗꯨꯒ ꯖꯥꯗꯨꯃꯅꯤꯒ ꯐꯤꯖꯣꯜ ꯑꯣꯟꯊꯣꯛꯅꯔꯝꯃꯤ ꯄꯣꯏꯔꯩꯅ ꯏꯇꯥꯎ ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯌꯥꯝ ꯍꯔꯥꯎꯖꯔꯦ ꯏꯇꯥꯎꯒꯤ ꯇꯧꯕꯤꯃꯜ ꯀꯩꯗꯧꯅꯨꯡꯗꯁꯨ ꯀꯥꯎꯖꯔꯣꯏ ꯑꯁ ꯌꯥꯔꯦ ꯏꯇꯥꯎ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯨꯡꯅ ꯊꯤꯔꯝꯂꯒꯅꯤ ꯌꯥꯔꯕꯗꯤ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯉꯔꯥꯡ ꯅꯍꯥꯟ ꯈꯛꯇ ꯇꯤꯟꯅꯔꯛꯄ ꯃꯔꯨꯞꯀꯤ ꯃꯑꯣꯡꯗ ꯋꯥ ꯑꯣꯏꯅ ꯇꯧꯏ ꯅꯪꯁꯤꯗꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯖꯥꯗꯨꯃꯅꯤ ꯊꯣꯛꯈꯤꯔꯝꯃꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯝꯖꯥꯏ ꯃꯀꯣꯛ ꯅꯣꯜꯂꯗꯨꯅ ꯔꯥꯖꯀꯨꯃꯥꯔ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯌꯣ ꯀꯔꯤ ꯋꯥꯐꯝ ꯂꯩꯔꯕꯒꯦ ꯁꯦꯅꯥꯄꯇꯤ ꯋꯥꯡꯂꯦꯟꯅ ꯔꯥꯖꯀꯨꯃꯥꯔꯅ ꯍꯦꯛ ꯍꯜꯂꯛꯄꯒ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯇꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯊꯪ ꯄꯤꯔꯝꯃꯤꯗꯣ ꯄꯣꯏꯔꯩ ꯆꯤꯡꯅꯔꯞ ꯇꯧꯅ ꯍꯣꯏ ꯑꯗꯨꯒ ꯅꯈꯣꯏꯁꯨ ꯅꯁꯥꯒꯤ ꯊꯕꯛ ꯇꯧꯖꯔꯨꯔꯣ ꯑꯩꯒꯤ ꯏꯇꯦꯡ ꯄꯥꯡꯕꯤꯕꯒꯤꯗꯃꯛ ꯁꯦ ꯃꯁꯤꯒꯤ ꯁꯅꯥ ꯈꯧꯖꯥꯎ ꯑꯁꯦ ꯅꯈꯣꯏ ꯑꯅꯤ ꯌꯦꯟꯅꯖꯔꯣ ꯑꯁꯨꯝꯅ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯄꯣꯏꯔꯩ ꯋꯥꯡꯂꯦꯟꯒꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯋꯥꯡꯂꯦꯟ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯉꯥꯟꯊꯛ ꯊꯛꯂꯒ ꯂꯩꯔꯝꯃꯤ ꯄꯣꯏꯔꯩꯅ ꯄꯥꯕꯨꯡꯇꯣꯟ ꯑꯩꯍꯥꯛꯄꯨ ꯀꯧꯕꯤꯕꯕꯨ ꯀꯩ ꯂꯩꯔꯕꯒꯦ ꯋꯥꯡꯂꯦꯟ ꯃꯌꯥꯗꯒꯤ ꯃꯩꯈꯨ ꯋꯥ ꯀꯥꯝꯊꯣꯛꯂꯒ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯀꯔꯤ ꯋꯥꯐꯝꯅꯣ ꯑꯩꯍꯥꯛ ꯋꯥꯈꯜ ꯊꯥꯕ ꯉꯝꯖꯗ꯭ꯔꯦ ꯄꯣꯏꯔꯩ ꯅꯍꯥꯛꯁꯦ ꯑꯩꯅ ꯄꯣꯛꯇ꯭ꯔꯕꯁꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯅꯪꯕꯨ ꯑꯩꯒꯤ ꯏꯇꯩꯃ ꯑꯍꯜꯅ ꯍꯨꯟꯗꯣꯛꯄꯤꯔꯝꯕꯗꯒꯤ ꯏꯆꯥ ꯁꯛꯅ ꯑꯩꯅ ꯂꯣꯏꯅꯕꯤꯔꯛꯂꯤꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯋꯥ ꯂꯣꯠꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯄꯣꯏꯔꯩ ꯈꯨꯝꯐꯝ ꯈꯪꯗꯅ ꯃꯃꯥꯏ ꯑꯗꯨ ꯂꯨꯞꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯋꯥꯡꯂꯦꯟꯅ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯂꯝ ꯀꯣꯏꯊꯣꯛꯄ ꯆꯠꯄꯗꯨꯕꯣ ꯐꯣꯟꯗꯒꯤ ꯊꯥꯗꯣꯛꯄꯤꯔꯛꯄ ꯆꯦꯛꯂꯥꯅ ꯑꯇꯤꯌꯥꯗ ꯀꯨꯏꯅ ꯄꯥꯏꯔꯨꯗ꯭ꯔꯕꯒꯨꯝ ꯑꯩꯍꯥꯛꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯩ ꯑꯗꯨꯒ ꯃꯍꯥꯛ ꯑꯗꯨꯁꯨ ꯊꯦꯡꯅꯖꯔꯛꯑꯦ ꯃꯍꯥꯛ ꯍꯥꯏꯕꯗꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯁꯨꯝ ꯄꯣꯏꯔꯩ ꯅꯪꯁꯦ ꯄꯥꯈꯪ ꯍꯥꯏꯕꯗꯣ ꯐꯥꯔꯛꯂꯦꯅꯦꯀꯣ ꯑꯩꯒꯤ ꯏꯃꯤꯠꯇꯗꯤ ꯄꯤꯛꯇ ꯄꯤꯛꯂꯤꯕꯣꯏ ꯈꯜꯂꯨꯕꯅꯤ ꯀꯔꯤꯒꯤ ꯋꯥ ꯂꯣꯠꯂꯤꯕꯅꯣ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤꯅꯦ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯨꯕꯨ ꯀꯝꯗꯧꯒꯦ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ꯭ꯔꯣ ꯑꯗꯨꯒꯤ ꯋꯥꯗꯤ ꯙꯃꯥꯗ ꯐꯩ ꯃꯁꯛꯁꯨ ꯄꯨꯔꯥ ꯂꯥꯏꯔꯦꯝꯕꯤꯒꯨꯝꯕꯅꯤ ꯃꯃꯥ ꯃꯆꯥꯇ ꯂꯩꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯃꯉꯣꯟꯗ ꯅꯨꯡꯁꯤ ꯍꯥꯏꯅꯗꯤ ꯐꯣꯡꯗꯣꯛꯑꯝꯗ꯭ꯔꯤ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯍꯦꯛ ꯐꯣꯡꯗꯣꯛꯂꯗꯅ ꯄꯣꯏꯔꯩ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯗ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯗꯕꯅꯣ ꯃꯗꯣ ꯌꯥꯝꯅ ꯂꯨꯏ ꯃꯁꯤꯗꯅꯤ ꯑꯩꯅ ꯍꯦꯛꯇ ꯁꯤꯟꯅꯤꯡꯂꯛꯂꯤꯕꯁꯦ ꯋꯥꯡꯂꯦꯟ ꯅꯣꯛꯂꯒ ꯑꯗꯨ ꯑꯣꯏꯔꯒꯅ ꯍꯌꯦꯡ ꯍꯦꯛ ꯐꯣꯡꯗꯣꯛꯂꯗꯅ ꯄꯣꯏꯔꯩ ꯅꯨꯡꯉꯥꯏꯇꯅ ꯑꯗꯨꯗ ꯑꯩꯗꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅ ꯅꯥꯟꯊꯣꯛꯀꯗꯕꯅꯣ ꯍꯥꯏꯕꯗꯣ ꯌꯥꯝ ꯂꯨꯏꯌꯦ ꯃꯁꯤꯗꯅꯤ ꯑꯩꯅ ꯍꯦꯛꯇ ꯁꯤꯟꯅꯤꯡꯂꯛꯂꯤꯕꯁꯦ ꯑꯩꯕꯨ ꯏꯅꯤꯡꯇꯝꯕ ꯄꯤꯕꯤꯗꯕꯁꯦ ꯑꯩꯍꯥꯛ ꯇꯁꯦꯡꯅ ꯅꯨꯡꯉꯥꯏꯖꯗꯦ ꯋꯥꯡꯂꯦꯟꯅ ꯄꯣꯏꯔꯩꯕꯨ ꯀꯣꯟꯁꯤꯟꯖꯔꯒ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ ꯅꯪꯒꯤ ꯄꯥꯕꯨꯡꯇꯣꯟ ꯂꯩꯔꯤꯉꯩ ꯑꯁꯤꯗ ꯏꯆꯥꯒꯤ ꯑꯅꯤꯡꯕ ꯄꯨꯝꯅꯃꯛ ꯊꯨꯡꯍꯟꯅꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯃꯍꯥꯔꯥꯅꯤ ꯉꯥꯡꯂꯩꯅ ꯏꯟꯁꯤꯟꯕꯅꯤ ꯃꯥꯅ ꯏꯟꯁꯤꯟꯕꯗꯒꯤ ꯊꯣꯛꯂꯤꯕ ꯉꯥꯛꯇꯅꯤ ꯃꯄꯥꯟ ꯊꯣꯡꯗꯅ ꯁꯛꯂꯣꯟ ꯑꯃ ꯃꯅꯨꯡ ꯊꯣꯡꯗꯅ ꯁꯛꯐꯝ ꯑꯃ ꯑꯩꯁꯨ ꯄꯨꯝꯅꯃꯛ ꯈꯪꯏ ꯑꯗꯨꯕꯨ ꯄꯥꯕꯨꯡꯗꯣꯟ ꯑꯩꯒꯤ ꯑꯄꯣꯛꯄ ꯏꯄꯥꯁꯤꯅ ꯌꯥꯝꯅ ꯄꯪꯉꯤꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯋꯥꯡꯂꯦꯟ ꯅꯣꯛꯂꯒ ꯁꯤꯅꯤꯅꯦ ꯄꯣꯏꯔꯩ ꯅꯨꯄꯤꯒꯤ ꯂꯥꯏꯋꯥ ꯍꯥꯏꯔꯤꯁꯦ ꯏꯌꯥꯝꯕꯁꯨ ꯑꯗꯨꯛ ꯍꯥꯡꯅ ꯄꯪꯕ ꯐꯠꯇꯕ ꯃꯤ ꯅꯠꯇꯦ ꯅꯃꯥꯇꯣꯟ ꯉꯥꯡꯂꯩꯅ ꯊꯥꯖꯕ ꯌꯥꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯎꯠꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯊꯣꯛꯍꯜꯂꯤꯕꯅꯤ ꯑꯗꯨꯕꯨ ꯄꯥꯕꯨꯡꯇꯣꯟ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯃꯄꯥꯟ ꯊꯣꯛꯄ ꯊꯤꯡꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯀꯣꯅꯨꯡ ꯑꯁꯤꯗꯒꯤ ꯃꯄꯥꯟ ꯊꯣꯛꯇꯨꯅ ꯆꯠꯂꯕꯗꯤ
ꯅꯍꯥꯛꯀꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯖꯕꯤ ꯁꯣꯏꯗꯅ ꯊꯦꯡꯅꯔꯛꯀꯅꯤ ꯃꯗꯨꯗꯒꯤ ꯈꯣꯏꯗꯥꯖꯕꯤ ꯑꯗꯨꯒ ꯂꯨꯍꯣꯡꯒꯦ ꯍꯥꯏꯔꯛꯂꯅꯤ ꯍꯥꯏꯅ ꯈꯟꯕꯒꯤꯅꯤ ꯑꯗꯨꯒ ꯅꯃꯥꯇꯣꯟꯅ ꯁꯤꯜꯂꯤꯕ ꯂꯥꯂꯣꯡꯗꯤ ꯑꯁꯤꯅꯤ ꯃꯍꯥꯛꯅ ꯁꯦꯜ ꯄꯤꯗꯨꯅ ꯊꯝꯂꯤꯕꯤ ꯂꯩꯁꯤꯕꯨ ꯅꯪꯒ ꯂꯨꯍꯣꯡꯂꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯠꯄ ꯊꯕꯛ ꯑꯗꯨꯅ ꯇꯞꯅ ꯇꯞꯅ ꯅꯄꯥꯕꯨꯡꯒꯤ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯃꯨꯜꯂꯒ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯑꯁꯦ ꯃꯨꯟꯒꯦ ꯊꯧꯔꯥꯡꯂꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯁꯦ ꯂꯩꯁꯤꯒ ꯂꯣꯠꯅ ꯁꯥꯟꯅꯕ ꯋꯥꯔꯤ ꯑꯗꯨꯗ ꯑꯩꯅ ꯇꯥꯍꯧꯕꯅꯤ ꯀꯨꯏꯔꯕꯅꯤ ꯑꯩꯅ ꯅꯃꯥꯇꯣꯟꯕꯨ ꯁꯦꯟꯅꯔꯛꯄ ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡ ꯃꯍꯥꯛꯀꯤ ꯊꯕꯛ ꯄꯨꯝꯕ ꯑꯩꯅ ꯆꯤꯡꯅꯔꯛꯄꯗꯒꯤ ꯑꯁꯨꯝꯅ ꯊꯤꯖꯤꯜꯂꯨꯕꯗ ꯑꯣꯏꯔꯝꯂꯤꯕ ꯃꯌꯥꯝ ꯑꯁꯤꯅꯤ ꯑꯗꯨꯗꯤ ꯄꯥꯕꯨꯡꯇꯣꯟ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯑꯄꯣꯛꯄꯗ ꯇꯝꯂꯒ ꯋꯥꯐꯝ ꯑꯃ ꯇꯥꯟꯅꯅꯕ ꯇꯧꯁꯤ ꯄꯣꯏꯔꯩ ꯋꯥꯐꯝ ꯑꯁꯦ ꯌꯥꯝꯅ ꯂꯨꯏ ꯍꯥꯊꯨ ꯍꯥꯊꯨ ꯄꯥꯡꯊꯣꯛꯄꯗ ꯃꯥꯏ ꯄꯥꯛꯂꯣꯏ ꯃꯗꯨꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯑꯣꯏꯅ ꯂꯥꯟꯅ ꯂꯧꯈꯤꯒꯅꯤ ꯅꯃꯥꯇꯣꯟꯁꯦ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯅ ꯊꯥꯖꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯇꯧꯕꯅ ꯅꯄꯥꯕꯨꯡꯒꯤ ꯊꯃꯣꯏꯕꯨ ꯈꯨꯗꯨꯝ ꯆꯟꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯅꯤꯅ ꯑꯔꯥꯟꯕ ꯑꯣꯏꯅ ꯇꯥꯒꯅꯤ ꯅꯃꯥꯇꯣꯟꯒꯤ ꯑꯁꯣꯏꯕ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯕ ꯇꯥꯕꯅꯤ ꯈꯥꯡꯕ ꯀꯟꯁꯤ ꯄꯣꯏꯔꯩ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯄꯥꯕꯨꯡꯇꯣꯟ ꯑꯩꯒꯤꯗꯤ ꯅꯍꯥꯛ ꯈꯛꯇꯅꯤ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯃꯇꯝ ꯆꯨꯞꯄꯗ ꯅꯆꯥꯒꯨꯝꯕ ꯑꯩꯕꯨ ꯑꯐꯕ ꯄꯥꯎꯇꯥꯛ ꯑꯃꯁꯨꯡ ꯐꯒꯗꯕ ꯂꯝꯕꯤꯗ ꯂꯝꯖꯤꯡꯕꯤꯌꯨꯀꯣ ꯋꯥꯡꯂꯦꯟ ꯅꯨꯡꯁꯤꯅ ꯄꯣꯏꯔꯩꯕꯨ ꯀꯣꯟꯁꯤꯟꯕꯤꯔꯒ ꯐꯔꯁꯤ ꯄꯣꯊꯥꯖꯔꯨꯔꯣ ꯅꯃꯥꯇꯣꯟꯗꯤ ꯑꯩꯒꯤ ꯀꯥꯗ ꯅꯪꯅ ꯆꯪꯂꯛꯄꯁꯦ ꯌꯥꯝꯅ ꯁꯥꯎꯕꯅꯤ ꯑꯗꯣ ꯍꯌꯦꯡꯁꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯁꯒꯩꯂꯩꯕꯤ ꯑꯗꯨꯒ ꯎꯅꯔꯨꯒꯗꯧꯔꯤꯕꯅꯣ ꯃꯥꯕꯨ ꯅꯨꯡꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯍꯧꯗ꯭ꯔꯒꯗꯤ ꯑꯩꯁꯦ ꯂꯩꯇꯥꯐꯝ ꯑꯃ ꯏꯈꯪ ꯈꯪꯂꯔꯣꯏ ꯑꯩꯅ ꯉꯁꯥꯏꯅ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨꯅ ꯄꯥꯕꯨꯡꯇꯣꯟꯅ ꯊꯣꯛꯄ ꯇꯧꯔꯛꯀꯅꯤ ꯍꯥꯏꯔꯕ ꯑꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯄꯥꯈꯠꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯑꯗꯨꯗꯤ ꯑꯩ ꯉꯥꯏꯍꯥꯛꯇ ꯄꯣꯊꯥꯔꯨꯈꯤꯒꯦ ꯑꯃꯨꯛ ꯐꯥꯎꯕ ꯃꯄꯥꯟ ꯊꯣꯛꯇꯕꯅꯤꯅ ꯑꯁꯦꯡꯕ ꯅꯨꯡꯁꯤꯠ ꯐꯪꯂꯨꯕꯒꯤꯔ ꯏꯁꯥꯁꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯏꯊꯤꯜ ꯑꯃ ꯐꯥꯎꯏ ꯑꯗꯨꯒ ꯌꯥꯝꯅꯁꯨ ꯆꯣꯛꯊꯔꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯣꯏꯔꯩ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯂꯛꯂꯝꯃꯤ ꯑꯗꯨꯒ ꯐꯃꯨꯡ ꯑꯗꯨꯗ ꯇꯞꯅ ꯍꯤꯞꯊꯔꯛꯂꯒ ꯁꯒꯩꯂꯩꯕꯤ ꯄꯥꯟꯊꯣꯏꯒꯤ ꯅꯨꯡꯁꯤꯔꯕ ꯁꯛꯐꯝꯅ ꯃꯤꯠꯃꯥꯡꯗ ꯊꯣꯛꯇꯨꯅ ꯄꯣꯏꯔꯩꯕꯨ ꯇꯠꯇꯅ ꯑꯣꯠꯂꯔꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯈꯣꯏꯊꯨꯝꯂꯕ ꯈꯣꯟꯖꯦꯜꯅ ꯄꯣꯊꯥꯍꯟꯕꯤꯗ꯭ꯔꯕ ꯄꯣꯏꯔꯩ ꯃꯣꯃꯣꯟ ꯅꯣꯛꯂꯒ ꯀꯔꯤꯒꯤꯅꯣ ꯄꯥꯟꯊꯣꯏ ꯅꯪꯅ ꯑꯁꯨꯛ ꯌꯥꯝꯅ ꯑꯩꯕꯨ ꯑꯣꯠꯄꯤꯔꯤꯕ ꯑꯁꯤꯕꯣ ꯑꯩꯕꯨ ꯅꯪꯅ ꯉꯥꯏꯍꯥꯛꯇꯁꯨ ꯂꯩꯇꯥꯍꯟꯕꯤꯔꯔꯣꯏꯗ꯭ꯔꯥ ꯑꯩꯒꯤ ꯃꯄꯣꯛꯁꯦ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯏꯅ ꯂꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯪꯒꯤ ꯅꯤꯡꯊꯤꯖꯔꯕꯤ ꯑꯁꯣꯟꯕ ꯃꯥꯏꯊꯣꯡ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯑꯩ ꯆꯍꯤ ꯆꯥꯝꯃ ꯍꯦꯟꯅ ꯍꯤꯡꯅꯤꯡꯕꯒꯨꯝ ꯐꯥꯎꯍꯜꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯉꯥꯡꯂꯩ ꯁꯥꯎꯅ ꯂꯥꯎꯔꯛꯏ ꯄꯣꯏꯔꯩ ꯈꯪꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯛꯏ ꯑꯩꯅ ꯉꯁꯥꯏ ꯃꯈꯩ ꯀꯧꯔꯤꯕ ꯑꯁꯤꯕꯨ ꯇꯥꯗꯕ꯭ꯔꯣ ꯏꯃꯥꯇꯣꯟ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ ꯋꯥꯔꯧꯕꯤꯅꯨ ꯆꯥꯛ ꯂꯣꯏꯗꯨꯅ ꯂꯩꯔꯕꯅꯤ ꯉꯁꯥꯏ ꯃꯈꯩ ꯀꯧꯕꯕꯨ ꯑꯉꯥꯎꯕꯒꯨꯝꯅ ꯑꯗꯨꯝ ꯅꯣꯛꯇꯨꯅ ꯂꯩ ꯑꯩꯗꯤ ꯆꯥꯛꯄꯨ ꯈꯪꯂꯝꯂꯝꯃꯛꯏ ꯋꯥꯁꯦ ꯍꯥꯏꯔꯒ ꯆꯠꯈꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯗ ꯋꯥꯡꯂꯦꯟ ꯑꯃꯁꯨꯡ ꯆꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯏꯌꯥꯝꯕ ꯑꯩꯍꯥꯛ ꯁꯦꯔꯩ ꯀꯧꯕ ꯎꯃꯪ ꯑꯗꯨꯗ ꯎꯍꯩ ꯑꯍꯥꯎꯕ ꯈꯔ ꯍꯦꯛꯂꯨꯒꯗꯧꯕꯅꯤ ꯃꯗꯨ ꯆꯠꯄꯗ ꯄꯣꯏꯔꯩꯕꯨꯁꯨ ꯉꯥꯏꯍꯥꯛ ꯄꯨꯖꯔꯨꯒꯦꯗꯣ ꯆꯥꯎꯕꯅ ꯈꯨꯝꯂꯛꯇ꯭ꯔꯤꯉꯩ ꯉꯥꯡꯂꯩꯅ ꯐꯠ ꯈꯨꯝꯂꯛꯏ ꯑꯇꯣꯞꯄ ꯂꯥꯟꯃꯤ ꯀꯌꯥ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯃꯗꯨ ꯄꯨꯕꯗꯤ ꯀꯔꯤ ꯀꯥꯏꯕꯒꯦ ꯋꯥꯡꯂꯦꯟ ꯉꯥꯡꯂꯩ ꯉꯥꯏꯍꯥꯛ ꯃꯤꯠ ꯈꯥꯅ ꯌꯦꯡꯅꯩ ꯋꯥꯡꯂꯦꯟ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯌꯥꯝꯕ ꯏꯇꯩꯃꯅ ꯍꯥꯏꯔꯤꯕ ꯑꯁꯤꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯥꯁꯦ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯛꯂꯕꯅꯤ ꯑꯁꯨꯝꯅ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯍꯌꯦꯡꯋꯥꯏ ꯂꯩꯄꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧꯒꯤ ꯐꯝꯕꯥꯜ ꯐꯝꯕ ꯃꯇꯝꯗ ꯑꯄꯪꯕꯒꯤ ꯃꯇꯧꯒꯨꯝ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯌꯥꯔꯕꯗꯤ ꯑꯩꯍꯥꯛꯅ ꯄꯥꯡꯒꯜ ꯀꯜꯂꯤꯉꯩ ꯑꯁꯤꯗ ꯈꯔ ꯃꯄꯥꯜꯗ ꯄꯨꯊꯣꯛꯆꯔꯨꯒꯦ ꯍꯥꯏꯕꯕꯨ ꯆꯥꯎꯕ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯋꯥꯡꯂꯦꯟ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯄꯣꯏꯔꯩꯒꯤꯗꯃꯛꯇꯗꯤ ꯀꯣꯅꯨꯡ ꯑꯁꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯊꯥꯡꯒꯤ ꯀꯥꯡꯂꯨꯞ ꯅꯤꯡꯊꯧꯒꯤ ꯇꯧꯒꯗꯕ ꯆꯠꯅꯕ ꯃꯍꯩ ꯃꯁꯤꯡ ꯄꯨꯝꯕ ꯇꯝꯂꯤꯕ ꯑꯁꯤꯗꯤ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯇꯝꯕ ꯍꯥꯏꯕꯁꯤꯒ ꯃꯄꯥꯟ ꯊꯣꯡꯗ ꯇꯝꯕ ꯍꯥꯏꯕꯁꯤꯒ ꯑꯅꯤꯁꯤ ꯈꯦꯠꯅꯩꯗꯣ ꯋꯥꯡꯂꯦꯟꯒꯤ ꯋꯥ ꯑꯗꯨꯗ ꯉꯥꯡꯂꯩ ꯃꯊꯃꯣꯏꯗꯨ ꯃꯩ ꯍꯧꯕ ꯃꯈꯩ ꯁꯥꯎꯔꯦ ꯀꯔꯤ ꯈꯨꯝꯒꯗꯕꯅꯣ ꯍꯥꯏꯕ ꯈꯪꯂꯛꯇ꯭ꯔꯗꯨꯅ ꯋꯥꯡꯂꯦꯟꯗ ꯃꯤꯠ ꯐꯩꯇꯛ ꯌꯦꯡꯂꯒ ꯆꯠꯈꯤꯔꯝꯃꯤ
Ihe natai ma se muk saw khra malen he ado wanglen ngai hakti bu thoklu ro yamna kuina de lei thoklakano icha nupa ama khak yawbani na mahak na lam cha thokhrabani pukning ase leitana lei thok phangamde yeng natai mana poireibu kayamuk nungsi haibase masadagi mikup ama phawa lapthok hanba pamdabagi sauribani wase hairaga chawba nganglegi tung ina khirami matawaduda wanglen noklaga macha nupa nungsibana ngawrabani hu taret mukhari nangi nupi adombido tanja aduda khanghodana poirei harauna wanglenda konsinjarai aduga hairei babungton lao chalase ei mabu ningmana ngawreba nangdi matau kharamna taramliba ai ngasaidagi to asigi upu asigi manungda lona tarini lao kuibe yare ngai hak chathoklu asi hairaga makhoi ani sagol gari amamam thodana laklame lambe maya chalakpa aduda poireina babungton mikoba matang ngai bikhoba kari tawre warabro adugi nati aigi Rajkumar gi pijol se amuk to hongdokhige maduna kari ke aina ngarang mongonda aise ningthogi lanmi makokni haina haijalambani adugini mahaki thajabada manghalabadi aibu minamba wangangi haiduna nushi haibado yarakdaroidra haiduna pakhatlibani nangse phangdi pangdini ko adubu hayeng kona nahaki luhongbugi matamado laklabadi matau karamna lanmi nate haigadoribana nushi haibada yaraklabadi ataigidi kaisu khande aina thokpa adum matang-matanggi oiba laksung puthokani Fizol ado hongba loiraduna makhatana khongchat adu chatpa horame mikup kharagi matung yaurabada wanglena poirei yengoi nahak mafam asida ngahak mahaka unajaro aidi serei umang chatlaga uhai singado khara heklukhige aina horen halaklaba kanda mafam asida aibu ngairamu adugane yumdu punna hansiko wase hairaga wanglen chatkhirame ngayaga sum ngairabada panthoidu thoklakpa udrabada poirei nungaitana kainone mana hoju pabu thoraktriba siba aina di somda mabu ningman loiraba kansida mayum khangbusu nate aidi yang wadawrida tanja aduda thajado makhutta polang ama yalduna lakpudu ubada harauna chensinjarame poirei da ngaujaba thaja adu poirei ubada harauna ibung poirei mafam asida Panthoibu ngairam libra mabu thoraklaroi jala yarabadi mabu mukta kauthopiba yagadra ibungi mawongse kaino maniko panthoido mama kaithel chatnabagi thorang ta horibani those haiba yarakadaba mande poirei nungaitana adudi aidi pakna matam su phangbanate aina laklikan sida karigumba khara phongdokchage khanbani poiregi awabagi sakpham adu ubada thaja nungaitraduna asumna hairei ibong panthoigi yumda oina chalase aduga ibungi thamoi yoiba wafamda amata chithadana hairo hoi maduna pharni chal thaja wase hairaga panthoigi mayumda laklami panthoiga thoinuga hangam mapun khara pulambani adubu thongalda poirega thajaga changlakpadu ubada Panthoidi mihun swai laukre thoinu poireida munna yenglaga bema thaja ibungo sibu kanano ima thoino ibungse thangnaba khulasidagini ibungse khoi khulasigi phajaba mafam khara yengba pame haiduna panthoidi yamna khangbanina ne aikhoi ahum amukta chatminaruse haige tobani ibungodi masak onthokna phajakreda adubu hojikdine matamse yamna phattabanina icha amakhak yaujabanina aidi pungning leitana leibadi ngamgadaba mandebo poirei no fet tawraga imagum labe aihak ningthogi achanba lanmi makokni kaidawnungda imagi mayokta lepjaroi aibu lana ubigano aibu thajaba thambiyo phare adudi nakhoi lehokoko imadi kaithelda mana masing ase amukta yon thoklukhige wase hairaga chatkhirame
Ibong, ngayhaktang thenglabaso adum ngaibiba yabadubo ai amanba yumsida hekta changlakliba ase ai kitangdi ikaiba phaujai adumna khanbano panthoi aigi so tanja ase pakna phangdabagi nang thoraklaroi haiduna khanbadagi lakjabani ichalna yam nungaitrabadi ai hakhanjakro haibra hojikti yarni ibong thajana adudi panthoi nakoi ani wari sana hoko ai leina jomsing ase ine tharoda amta pithoklukige ngairamani ba ibong chatri phaudi ngaktang lemina kise ho kaisu pakhalunu o ibong se mabuk chelam sengbani phattaba kaisu khanganu adudi ibong ai amuk chalukige kona muk thengnasiko wase hairaga thaja momo noklaga chatkirame thaja chatkrabada ani do ngaihak wangangna dabi lairame Ibong, khanau nungai bidabra ai isin lauthok jarura wase hairaga imungda chanki panthoi gi matauda ubada poirei amuke hena nungsiba phaukhre tinthaba tauda ising ado poirei da pipirame Ibong, khara pharabra phare Ibong, nachalaidi lairabanina Ibung da kaisu pichana balai zade ising asina seba taujabane masina benbiyo nang nanushina bibiba ising asina makun yam laida kari haiba ibong aina haibadi ichal khoigi inkol da horiba mana masing sing ase loina phai loina nushi haibanida adu ready lao ibung yenguse aduga ibung gisu hekpige poirei panthoi ne bibiba insang ado yamna di puningbani adubu lonna huran chintida tholakpa mapaloibana upai leitraduna asumna hairei kono ina purage ngasigide ai thabak chakadaba mayam lei aduna pubadane khara khudong chararoi adudi ibong to aikhoi ya pukri mapalda hauriba gulmohar pambi ase asegi manakta phamluse poirei so hoi haiduna panthoi gi tung inarei asumna panthoi gi tungda chatpa matamda khanghodana panthoi gi asangba masamaduda chilliba kori machu gi leihau ado leimaida kelaklame madu ubada poirei panthaba taudana leihau ado khunka jaraga mahaki phizida cheksine yepsin kirame to masigi gulmohar se thaina aigi apokpa ipaduna thabirambane aigi nushiraba laiyoi khraba apokpada hekning singlakpa mikupta mafam asida chatuna mikup amata oirabaso phamlabadi awabado koe mafam ase yam phase pukning huningai oi ado panthoi aidi ningthogi lanmi oibana matamse yamna liido aduna maram oiraga nangoda kaisu hairamda yum asida adumak changlakpa ase ai yamna lankhre ibungna lana lawba male aidi aigi yumgi phibam ase ikaibadagi haikibane ibungbu changlakpada saubugi wafam natiye ado panthoi ai nafamda karigumba mata phongdokchaba yagadra panthoi mathamoido langtaknabana loire karibo hairakadabano haina pakhatchabana loire ichalna saugadaba oiradi ai hairugeda ibunggi wafamdo hekta haibiyo adum koithoklaga lebigano poirei amuk tang sor sangna hontoklaga ichalbo aina ahan bhek ujaba matamda aigi thamoisina nangbu nungsiba phaukhre nahaki nungsibana aibu matam chuppada otpiduna leire aduna panthoi aigi nungsijaba sibo nahakna yabiyuba panthoi poirei da ikairap tongna yengjarae poirei na hayo panthoi nangi kari wapam hainingbagi aidi tasengna nangi nungsibada ngaure ibung adubo aidi lukrabigi machanido aduga yamna sulairabini matau karamna aibu nangi taloyoigani nangi taloyoibada aibu matik chagadrane aigidi kana sulaidra haina nafamda haikrabadudi nangi bunsidadi nangi apok bilairibasidi aigidi kana sulaidrabane nangbu aigi taloyoina phangjabase aigidi laibak yamna phabane haina khanjaribane ibungi chinglemba afaba wangang aduna
ꯅꯆꯜꯂꯣꯏꯕꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯕꯨ ꯄꯪꯇꯍꯟꯕꯤꯈ꯭ꯔꯕꯅꯤ ꯏꯕꯨꯡꯒꯨꯝꯕꯁꯨ ꯑꯩꯒꯤ ꯄꯥꯝꯃꯨꯕ ꯑꯣꯏꯅ ꯐꯪꯖꯕ ꯑꯁꯦ ꯏꯁꯣꯔꯒꯤ ꯊꯧꯖꯥꯜꯅꯤ ꯍꯥꯏꯅ ꯈꯟꯖꯩ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯕ ꯃꯍꯥꯛꯇꯣ ꯉꯥꯏꯖꯔꯛꯄꯅꯤ ꯉꯁꯤꯗꯤ ꯇꯥꯏꯕꯪ ꯃꯄꯨ ꯃꯍꯥꯛꯅ ꯏꯃꯥꯡꯗ ꯂꯦꯞꯍꯟꯕꯤꯔꯦ ꯃꯇꯝ ꯑꯁꯤꯗꯤ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ ꯑꯩꯒꯤ ꯄꯥꯕꯨꯡꯇꯣꯟꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯉꯥꯏꯔꯝꯂꯒꯅꯤ ꯑꯩ ꯆꯠꯅꯅꯕ ꯇꯧꯔꯒꯦ ꯄꯥꯕꯨꯡꯇꯣꯟ ꯍꯥꯏꯕꯗꯤ ꯀꯅꯥꯕꯨꯅꯣ ꯄꯥꯟꯊꯣꯏ ꯄꯥꯕꯨꯡꯇꯣꯟ ꯍꯥꯏꯁꯦ ꯑꯩꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯄꯤꯔꯛꯄ ꯃꯤꯁꯛꯅꯤ ꯅꯣꯡꯃ ꯃꯐꯝꯗ ꯁꯣꯏꯗꯅ ꯇꯥꯛꯀꯦ ꯉꯁꯤꯒꯤꯗꯤ ꯑꯩ ꯊꯦꯡꯂꯦ ꯆꯠꯅꯅꯕ ꯑꯃꯨꯛ ꯇꯧꯔꯒꯦ ꯑꯗꯨ ꯏꯕꯨꯡ ꯃꯇꯨꯡ ꯀꯔꯝꯕ ꯃꯇꯝꯗ ꯑꯃꯨꯛ ꯂꯥꯛꯀꯗꯕꯅꯣ ꯃꯗꯨꯃꯗꯤ ꯑꯩ ꯍꯥꯏꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯑꯩꯒꯤ ꯃꯔꯨꯞ ꯂꯩꯇꯣꯜ ꯅꯠꯇ꯭ꯔꯒ ꯕꯩꯒ꯭ꯌ ꯈꯨꯜ ꯑꯁꯤꯗ ꯇꯣꯏꯅ ꯂꯥꯛꯀꯅꯤ ꯃꯈꯣꯏꯗ ꯑꯩꯒꯤ ꯄꯥꯎ ꯑꯗꯨꯝ ꯄꯨꯍꯜꯂꯛꯀꯦ ꯇꯧꯕꯇꯕꯨ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯑꯁꯦ ꯅꯤꯡꯊꯧꯅ ꯂꯤꯛꯅ ꯄꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯄꯥꯟꯊꯣꯏꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯎꯕꯗ ꯄꯣꯏꯔꯩꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯑꯗꯨꯗꯤ ꯏꯕꯨꯡ ꯇꯣꯏꯅ ꯃꯈꯣꯏꯗ ꯄꯥꯎ ꯄꯤꯕꯤꯔꯛꯎꯀꯣ ꯏꯕꯨꯡꯕꯨ ꯂꯥꯛꯄ ꯋꯥꯅ ꯉꯥꯏꯖꯔꯝꯒꯦ ꯅꯤꯡꯊꯤꯖꯅ ꯆꯠꯄꯤꯔꯣ ꯄꯣꯏꯔꯩ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯑꯄꯦꯟꯕ ꯄꯣꯛꯂꯗꯨꯅ ꯅꯨꯡꯁꯤꯔꯕꯤ ꯃꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨꯀꯣ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯊꯥꯗꯣꯛꯅꯤꯡꯗ꯭ꯔꯕ ꯃꯈꯨꯠ ꯑꯗꯨ ꯇꯞꯅ ꯊꯥꯗꯣꯛꯂꯝꯂꯒ ꯁꯒꯣꯜ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯣꯝꯗꯅ ꯄꯨꯈ꯭ꯔꯤ ꯃꯄꯥꯜ ꯑꯗꯨꯗ ꯋꯥꯡꯂꯦꯟ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯇꯝꯁꯦ ꯊꯦꯡꯈ꯭ꯔꯅꯤꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ ꯀꯗꯥꯏꯗꯕꯨ ꯆꯠꯈ꯭ꯔꯕꯅꯣ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯏꯔꯩꯅ ꯄꯥꯕꯨꯡꯇꯣꯟ ꯂꯥꯛꯑꯣ ꯆꯠꯂꯁꯦ ꯄꯣꯏꯔꯩ ꯎꯕꯗ ꯋꯥꯡꯂꯦꯟꯁꯨ ꯁꯒꯣꯜ ꯑꯗꯨ ꯇꯣꯡꯈꯠꯂꯗꯨꯅ ꯊꯧꯕ ꯍꯧꯏ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯃꯐꯝꯁꯨ ꯇꯥꯛꯂꯝꯗꯦ ꯑꯩꯗꯤ ꯄꯥꯈꯠꯂꯨꯔꯦ ꯀꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣ ꯍꯥꯏꯗꯅ ꯃꯥꯗꯣ ꯊꯣꯔꯛꯑꯝꯗꯕ ꯑꯗꯨꯗ ꯃꯈꯣꯏꯗ ꯑꯗꯨꯝ ꯆꯪꯉꯨꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯀꯣꯅꯨꯡ ꯂꯩꯄꯥꯛ ꯌꯧꯔꯛꯂꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯉꯥꯡꯂꯩ ꯄꯣꯏꯔꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯀꯣꯏꯁꯦꯟ ꯁꯦꯟꯅꯗꯨꯅ ꯂꯣꯠꯅ ꯌꯦꯡꯖꯔꯝꯃꯤ ꯄꯣꯏꯔꯩꯒꯤ ꯑꯍꯣꯡꯕ ꯃꯇꯧꯁꯤꯡ ꯑꯗꯨ ꯎꯕꯗ ꯉꯥꯡꯂꯩ ꯃꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯦ ꯄꯣꯏꯔꯩꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯕ ꯑꯗꯨ ꯎꯕꯗ ꯊꯤꯟꯊꯕ ꯇꯧꯗꯅ ꯉꯥꯡꯂꯩꯁꯨ ꯆꯪꯂꯛꯂꯝꯃꯤ ꯃꯃꯥꯇꯣꯟ ꯎꯕꯗ ꯄꯣꯏꯔꯩꯅ ꯀꯩꯗꯧꯔꯒꯦ ꯏꯃꯥꯇꯣꯟ ꯀꯩ ꯂꯩꯔꯒꯦ ꯉꯥꯡꯂꯩ ꯅꯣꯛꯁꯤꯟꯅꯔꯒ ꯏꯆꯥꯕꯨ ꯂꯝ ꯀꯣꯏꯊꯣꯛꯂꯨꯕ ꯑꯗꯨꯕꯨ ꯀꯝꯗꯧꯕꯒꯦ ꯅꯨꯡꯉꯥꯏꯕ꯭ꯔꯥ ꯍꯪꯒꯦꯅ ꯂꯥꯛꯂꯤꯕꯅꯤ ꯑꯗꯨꯒꯤ ꯋꯥꯗꯤ ꯏꯃꯥꯇꯣꯟ ꯌꯥꯝ ꯅꯨꯡꯉꯥꯏ ꯁꯤꯔꯨꯔꯕ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯂꯛꯄꯒꯨꯝ ꯐꯥꯎꯍꯜꯂꯤ ꯐꯖꯕ ꯂꯩꯀꯣꯜ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯑꯁ ꯁꯩꯊꯥꯕꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏ ꯏꯆꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤꯕ ꯖꯥꯠꯅꯤꯗꯅ ꯑꯩꯗꯤ ꯄꯨꯡꯀꯥꯎ ꯀꯥꯎꯔꯦꯗꯅ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯣꯏꯔꯩ ꯃꯃꯥꯇꯣꯟꯗ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯧ ꯑꯗꯨꯗ ꯉꯥꯡꯂꯩ ꯁꯥꯎꯅ ꯃꯊꯣꯝꯇ ꯃꯣꯃꯣꯟꯒ ꯅꯣꯛꯂꯗꯅ ꯋꯥꯉꯥꯡ ꯁꯉꯥꯡꯁꯨ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ ꯃꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯀꯌꯥ ꯑꯁꯤꯗꯅꯤ ꯑꯩꯅ ꯊꯃꯣꯏ ꯑꯁꯦ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯦ ꯀꯨꯏꯅꯗꯒꯤ ꯁꯤꯜꯂꯛꯄ ꯊꯧꯔꯥꯡ ꯄꯨꯝꯕ ꯃꯥꯏꯊꯤꯔꯒꯗ꯭ꯔꯥ ꯍꯥꯏꯅ ꯃꯤꯄꯥꯏꯕ ꯁꯨꯝ ꯐꯥꯎꯔꯛꯂꯦ ꯋꯥ ꯑꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩꯒꯤ ꯐꯃꯨꯡ ꯊꯛꯇ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯂꯩꯍꯥꯎ ꯑꯃꯈꯛ ꯇꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯊꯤꯟꯊꯕ ꯇꯧꯗꯅ ꯃꯈꯣꯛꯇ ꯑꯃꯨꯕ ꯃꯆꯨꯒꯤ ꯁꯝ ꯃꯇꯦꯛ ꯑꯃ ꯌꯦꯠꯄ ꯀꯣꯔꯤ ꯃꯆꯨꯒꯤ ꯂꯩꯍꯥꯎ ꯑꯗꯨ ꯄꯥꯏꯈꯠꯂꯒ ꯆꯤꯡꯅꯕꯒꯤ ꯃꯇꯧꯒꯨꯝ ꯃꯃꯤꯠ ꯑꯗꯨ ꯆꯣꯡꯊꯣꯛꯄ ꯃꯈꯩ ꯃꯨꯟꯅ ꯌꯦꯡꯖꯔꯝꯃꯤ ꯉꯥꯡꯂꯩ ꯂꯩꯍꯥꯎ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯖꯔꯒ ꯃꯁꯤꯒꯤ ꯂꯩꯍꯥꯎ ꯑꯁꯦ ꯃꯐꯝ ꯑꯁꯤꯗ ꯁꯥꯠꯄ ꯑꯃꯨꯛ ꯐꯥꯎꯕ ꯎꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯃꯈꯣꯛ ꯑꯁꯤꯗꯁꯨ ꯅꯨꯄꯤꯒꯤ ꯁꯝꯂꯥꯡ ꯃꯆꯦꯠ ꯑꯃ ꯌꯦꯠꯂꯤ ꯑꯩꯒꯤ ꯄꯨꯛꯅꯤꯡ ꯑꯁꯦ ꯂꯩꯇꯥꯕ ꯉꯝꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯍꯣꯡꯂꯛꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯁꯤꯅ ꯑꯩꯕꯨ ꯑꯃꯨꯛꯀ ꯍꯦꯟꯅ ꯆꯤꯡꯅꯍꯜꯂꯦ ꯇꯟꯖꯥ ꯑꯗꯨꯗ ꯄꯣꯏꯔꯩꯁꯨ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯏ ꯑꯗꯨꯒ ꯉꯥꯡꯂꯩꯅ ꯂꯩꯍꯥꯎ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯃꯤꯍꯨꯟꯒꯤ ꯈꯣꯡꯖꯦꯜꯗꯨ ꯌꯥꯡꯁꯤꯜꯂꯛꯄꯒꯨꯝ ꯍꯧꯔꯛꯏ ꯄꯣꯏꯔꯩ ꯆꯪꯂꯛꯄ ꯑꯗꯨ ꯎꯕꯗ ꯉꯥꯡꯂꯩ ꯅꯣꯛꯂꯒ ꯏꯕꯨꯡꯉꯣ ꯃꯁꯤꯒꯤ ꯂꯩꯍꯥꯎ ꯑꯁꯤꯕꯨ ꯀꯗꯥꯏꯗꯒꯤꯅꯣ ꯅꯠꯇꯦ ꯏꯆꯥꯕꯨ ꯂꯩꯁꯥꯕꯤꯒ ꯈꯪꯅꯔꯛꯂꯕ꯭ꯔꯣ ꯃꯃꯥ ꯑꯇꯣꯝꯕꯤꯒꯤ ꯄꯨꯛꯆꯦꯜ ꯈꯪꯕ ꯄꯣꯏꯔꯩꯗꯤ ꯉꯥꯡꯂꯩꯒꯤ ꯑꯁꯤꯒꯨꯝꯕ ꯁꯦꯝꯖꯤꯟ ꯁꯥꯁꯤꯟꯅꯕ ꯋꯥꯍꯩ ꯑꯗꯨ ꯃꯌꯦꯛ ꯁꯦꯡꯅ ꯎꯔꯝꯃꯤ ꯑꯄꯪꯕ ꯃꯤꯁꯛꯇꯤ ꯅꯠꯇꯕꯅꯤꯅ ꯄꯣꯏꯔꯩ ꯊꯧꯁꯥꯗꯅ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ ꯑꯗꯨꯕꯨꯔꯣ ꯏꯃꯥꯇꯣꯟ ꯉꯁꯥꯏ ꯑꯩꯅ ꯎꯃꯪꯗ ꯆꯠꯄꯗꯣ ꯑꯗꯨꯗ ꯇꯥꯔꯝꯕꯗꯒꯤ ꯈꯨꯟꯖꯤꯜꯂꯛꯄꯅꯤ ꯐꯖꯩꯌꯦꯅ ꯉꯥꯡꯂꯩ ꯆꯤꯡꯅꯔꯞ ꯇꯧꯅ ꯑꯗꯨꯕꯨ ꯏꯕꯨꯡꯉꯣ
Nangbu lambi da tarami haina pangkhunda khunjilakkanune phatte ni nangbo kana gumbi phattabi amai bina laison ka sonjilam labadi kamdawne aduna bu phareda lanthum singse loina mangkhraga sura nongmagi charana mata charaga lenbaduna aduna nungai rojo wadu tabada nganglei saubana kari sukhumlamdana chatkhirame poirei no fetona aibu sanaba yaba migi mawngdasu ubu sadana nangna aigi ipabu sanaba yabago nahaki natungda aisu inarakani khanbra kuidrabani nangi saulon arotpada phonglakadaba asumna matam khara hojinkhre upai leitabana poireisu konung adudagi pakna thokpa yaramde panthoibu uning na chakna khangba haibadu oire somdasu panthoi poireigi maikaitabu yingjabani adubu lakpa kawbudi leitre nongmagi nungthilgi matamdani thaja laija amadi panthoi punna ising sokpa thoraklami laija nungaitana panthoi adumaina nangna sukthaduna leibado yam nungaite nahakdi noklagata leijabani ibungdo nahakpu kawthokpa oiramoi wakhando kharadi inthana leyu kaidorage panthoi awabagi sakphamga loinana kari sukhumda laimaida tapna phamtharei matau aduda thajaga leihawgasu panthoigi manakta phamtharei panthoi poireigi jamjaraba sakpham adubu ningsinglakpa henmanbadagi khangba ngamdraduna kaple aina mabu nushiba khakoiramgani maram asinani mahakna aigi awabase ubidribase ashukuiba matam asibo aibu karisu ningsingbirakdaba ai yam pende mabu yamna warawe tanja aduda baigya amasung leitoldo sagol gari thaudana lakpado ubada tinthaba tawdana panthoi mapi taithok na chensilae panthoi harauna ibung poirebu yaraktabra wasi hairaga sagol gari adugi manungda yengba matamda kanasu yauramdre madu ubada panthoi nungaitana aisu khangida ibungna ibu kaisu khanbiramlai haiba aina tanungsijaba khaktane laitol mahaki phurit khawdagi chechet ama lawthoraktuna panthoi de pibirami aduga haire icha nak wakhal yam henjina khanjila male kari ki poireina nangbu khaloi dawribana nangbu nushibana mahak sungawribani adubu mahak upai leitabagi nangbu unaba laktabani mahaki awaba mayam amale wafam singado nahak su nongmu soidana khanglakhigani panthoi laitol na hairiba wa adu tabada maithongda momon khajik nokjarei laitol na ado panthoi akhoi su matam ase yam leite poireina harau jananaba nahaki kari hainingba leibage horen mangonda tambige mikup amata ngai biramuko ai karigumba khara pige haiduna thamba kuirabani wasi hairaga panthoi mayum tana chen khirami mikup kharagi matungda sor thabet holaga astamna hairei se masigi gul mohor leyase mafamda sinabiu aduga ihakna mabu lakba khawrang na ngairi haiduna tambiu mahakna punsi simagi laklaroi khalabasu aina mapo chama adu mahakpu ngai khigani haina su tambiu ko wadu tarabada baigega leitolgado nungaitana panthoida yengjaramlaga amuk chatkhre laijana cherolado kari haira inu yengu panthoi hoi asi hairaga panthoi cheroladu bu phaktoragli sagelabi panthoi aibuna hakna warawramgani haiba khagi adubu matam kharadi asumna awaba maisa khangkiba tare aigi awaba mayam ase nangonda su ta haningde aduna punamak ase koklaba matungda nahakpu aigi thaloina pushingani matamdu phawbudi nahak aibu ngairamuko wafam asi tabada panthoi mahaki thamoi adu haraujarami aduga somdana konum yaurabada wafam pumnamak baigyana amata chithadana tamjarami wadu tabada poire harauna panthoina pirakliba lei adu yengjaraga matam kharadi nang ai asumna lapna unadana leikiba tareko matamdu phawba waharasu wana khangkigani asumna matam kharagasu hojinkhre nongmagi nukthil amagi matamni samsai poiregi kada changlaktuna punemlaga hairei Rajkumar nahaki na pabung na kauri athubada la otak piraido karigini haibage wafam adudi takpiraktre adubu chalaga oina khangbiro phare chalasi wasi hairaga poirei khongthang launa thanglaga lai mafam aduda imungi mi anamba leirame
ꯀꯔꯤ ꯇꯥꯛꯄꯤꯒꯗꯕꯅꯣ ꯄꯥꯕꯨꯡ ꯅꯆꯥ ꯑꯩꯕꯨ ꯀꯧꯕꯤꯕꯕꯣ ꯆꯥꯎꯕ ꯃꯈꯣꯜ ꯁꯦꯝꯂꯒ ꯏꯕꯨꯡꯉꯣ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯁꯦ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯒꯤ ꯑꯔꯨꯕ ꯈꯣꯡꯊꯥꯡ ꯑꯃꯒꯤ ꯋꯥ ꯇꯥꯟꯅꯒꯗꯧꯔꯤꯕꯅꯤ ꯄꯣꯏꯔꯩ ꯆꯤꯡꯅꯔꯞ ꯇꯧꯅ ꯀꯔꯝꯕ ꯑꯔꯨꯕ ꯈꯣꯡꯊꯥꯡ ꯑꯣꯏꯔꯕꯅꯣ ꯍꯦꯛꯇ ꯇꯥꯛꯄꯤꯌꯨ ꯅꯆꯥ ꯑꯩꯅ ꯉꯝꯕ ꯑꯣꯏꯔꯗꯤ ꯃꯇꯦꯡ ꯇꯧꯖꯒꯦ ꯏꯄꯥꯒꯤ ꯏꯕꯨꯡꯉꯣ ꯅꯍꯥꯛ ꯑꯩꯒꯤꯗꯤ ꯅꯇꯣꯝꯇ ꯄꯣꯛꯆꯕ ꯏꯆꯥꯅꯤ ꯅꯪ ꯑꯃ ꯐꯅꯅꯕ ꯍꯥꯏꯗꯨꯅ ꯁꯦꯟꯅꯕ ꯑꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯊꯧꯗꯥꯡꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯛꯂꯦ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯦꯗꯣ ꯋꯥꯐꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯇꯥꯟꯅꯒꯦ ꯍꯥꯏꯗꯨꯅ ꯅꯪꯕꯨ ꯀꯧꯔꯤꯕꯅꯤ ꯂꯨꯍꯣꯡꯕ ꯄꯜꯂꯛꯄ ꯑꯗꯨꯗ ꯉꯥꯡꯂꯩꯅ ꯐꯠ ꯍꯥꯏꯔꯛꯏ ꯃꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯔꯤꯁꯨ ꯋꯥꯔꯨꯒꯅꯨ ꯏꯆꯥꯅꯨꯄꯥ ꯅꯨꯡꯁꯤꯕꯒꯤꯗꯤ ꯑꯩꯍꯥꯛꯅ ꯀꯨꯏꯅꯗꯒꯤ ꯈꯟꯖꯔꯛꯄ ꯏꯃꯧ ꯑꯃꯈꯛ ꯂꯩꯖꯔꯤꯌꯦ ꯃꯗꯨꯒ ꯍꯦꯛ ꯍꯣꯡꯇꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯋꯥꯁꯤ ꯍꯥꯏꯔꯒ ꯄꯣꯏꯔꯩꯗ ꯅꯨꯡꯁꯤꯅ ꯅꯣꯛꯆꯔꯝꯃꯤ ꯄꯣꯏꯔꯩꯅ ꯃꯤꯅꯣꯛ ꯑꯗꯨꯕꯨ ꯊꯨꯒꯥꯏꯔꯒ ꯑꯄꯣꯛꯄ ꯑꯩꯍꯥꯛꯄꯨ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯈꯣꯏꯅ ꯍꯥꯏꯕꯗ ꯏꯟꯗꯨꯅ ꯂꯥꯛꯆꯕꯅꯤ ꯑꯗꯨꯕꯨ ꯂꯨꯍꯣꯡꯕ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯑꯩꯍꯥꯛꯀ ꯄꯨꯟꯁꯤꯒꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯗꯧꯔꯤꯕ ꯑꯗꯣ ꯑꯩꯒ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯗꯣ ꯑꯣꯏꯕꯅꯤꯅ ꯑꯩꯅ ꯈꯟꯖꯕꯒꯤ ꯑꯌꯥꯕ ꯄꯤꯕꯤꯌꯨ ꯋꯥꯡꯂꯦꯟꯅꯁꯨ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯛꯏ ꯏꯌꯥꯝꯕ ꯄꯣꯏꯔꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯑꯆꯨꯝꯕꯅꯤ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤꯗꯗꯤ ꯃꯍꯥꯛꯀꯤ ꯑꯄꯥꯝꯕ ꯇꯧꯍꯟꯕꯤꯌꯨ ꯇꯥꯂꯣꯏ ꯍꯥꯏꯕ ꯑꯁꯤꯗꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯥꯒꯤ ꯑꯄꯥꯝꯕ ꯈꯟꯖꯁꯅꯨ ꯑꯩꯅꯁꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯁꯦ ꯑꯩ ꯌꯥꯖꯔꯦ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯡꯂꯩ ꯁꯧꯔꯥꯡꯅꯅ ꯏꯆꯥꯅꯨꯄꯥꯁꯦ ꯃꯇꯣꯝꯇ ꯌꯥꯎꯖꯕꯅꯤ ꯑꯗꯨꯅ ꯏꯃꯧ ꯈꯟꯕ ꯑꯁꯤꯁꯨ ꯃꯃꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯍꯛ ꯂꯩꯇꯕ꯭ꯔꯅꯦ ꯉꯥꯡꯂꯩ ꯇꯞꯊꯈꯣ ꯀꯔꯤꯒꯤꯅꯣ ꯅꯍꯥꯛꯅ ꯑꯗꯨꯛ ꯁꯥꯎꯔꯤꯕꯗꯨꯕꯣ ꯃꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯦ ꯌꯥꯝꯅ ꯂꯨꯈ꯭ꯔꯕ ꯃꯇꯝꯅꯤ ꯃꯁꯤꯗ ꯁꯣꯏꯈ꯭ꯔꯕꯗꯤ ꯑꯅꯤꯔꯛ ꯍꯟꯕꯗ ꯃꯤꯅꯣꯛꯇꯅ ꯊꯟꯒꯗꯧꯔꯤꯕꯅꯤ ꯄꯨꯝꯅꯃꯛ ꯑꯩꯍꯥꯛꯁꯨ ꯈꯪꯖꯩ ꯑꯩꯒꯤꯁꯨ ꯑꯩꯅ ꯏꯃꯧ ꯑꯣꯏꯖꯅꯤꯡꯕꯤ ꯅꯨꯡꯁꯤꯖꯔꯕꯤ ꯑꯃꯈꯛ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯈꯟꯗꯨꯅ ꯂꯥꯛꯆꯕꯅꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯍꯧꯗꯣꯛꯄꯗ ꯀꯌꯥꯝ ꯑꯀꯥꯏꯕ ꯂꯩꯔꯕꯒꯦ ꯃꯃꯥꯇꯣꯟꯒꯤ ꯁꯥꯁꯤꯟꯅꯕ ꯁꯛꯂꯣꯟ ꯑꯗꯨꯗ ꯄꯣꯏꯔꯩ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯦ ꯈꯨꯗꯛ ꯑꯗꯨꯗ ꯂꯩꯃꯥꯏꯗ ꯈꯨꯔꯨ ꯀꯨꯜꯂꯗꯨꯅ ꯃꯄꯥꯕꯨꯡꯗ ꯑꯁꯨꯝꯅ ꯅꯣꯜꯂꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯕꯨꯡ ꯑꯩꯍꯥꯛꯀꯤ ꯋꯥꯐꯝ ꯍꯥꯏꯔꯒꯗꯤ ꯃꯁꯤꯅꯤ ꯑꯅꯤꯔꯛ ꯊꯥꯡꯕ ꯌꯥꯔꯔꯣꯏꯗꯕ ꯍꯥꯏꯔꯒꯗꯤ ꯂꯨꯍꯣꯡꯕ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯩꯍꯥꯛꯀꯤ ꯇꯥꯂꯣꯏ ꯈꯟꯖꯕꯗ ꯑꯩꯒꯤ ꯑꯌꯥꯕ ꯄꯤꯅꯕꯤꯌꯨ ꯑꯗꯨꯕꯨ ꯄꯣꯏꯔꯩ ꯅꯍꯥꯛꯇꯤ ꯃꯄꯥꯁꯨ ꯊꯣꯛꯇꯦ ꯃꯇꯧ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏ ꯑꯗꯣ ꯑꯄꯥꯝꯕ ꯈꯟꯒꯗꯧꯔꯤꯕꯅꯣ ꯋꯥꯡꯂꯦꯟꯅ ꯐꯠ ꯈꯨꯝꯂꯛꯏ ꯁꯨꯝꯗꯧꯔꯁꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯆꯥꯅꯨꯄꯥ ꯑꯁꯤꯕꯨ ꯀꯣꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯨꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯇꯥꯂꯣꯏ ꯈꯟꯖꯅꯕꯒꯤꯗꯃꯛ ꯁꯨꯞꯅꯇꯪꯒꯤ ꯑꯐꯕ ꯅꯨꯃꯤꯠ ꯑꯃꯈꯛ ꯃꯇꯝ ꯂꯦꯞꯄꯤꯔꯣ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯆꯠꯂꯒꯦ ꯃꯍꯥꯛꯅ ꯈꯣꯏꯗꯥꯖꯕꯤ ꯑꯗꯣ ꯈꯜꯍꯜꯂꯁꯤ ꯃꯁꯤꯗ ꯀꯔꯤ ꯀꯥꯏꯕꯒꯦ ꯍꯦꯔꯥ ꯋꯥꯡꯂꯦꯟ ꯅꯪꯒꯤ ꯋꯥꯗꯨꯗꯤ ꯃꯊꯣꯡ ꯌꯥꯝꯅ ꯆꯥꯗ꯭ꯔꯦꯗ ꯄꯨꯟꯁꯤꯒꯤ ꯑꯣꯏꯒꯗꯧꯔꯤꯕꯤ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯅꯣꯡꯃ ꯈꯛꯇꯗ ꯈꯨꯗꯛꯇ ꯊꯃꯣꯏ ꯇꯤꯟꯅꯕ ꯈꯪꯒꯗꯧꯔꯤꯕꯅꯣ ꯑꯉꯥꯎꯕ ꯃꯤꯒꯤ ꯋꯥꯈꯜꯅꯤ ꯑꯗꯨꯗꯤ ꯏꯇꯩꯃ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗꯨꯁꯨ ꯑꯉꯥꯎꯕ ꯇꯥꯗꯕ꯭ꯔꯥ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥꯅ ꯂꯩꯃꯤꯟꯅꯒꯗꯧꯕꯕꯨ ꯅꯪꯅ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯗꯨꯅ ꯅꯝꯗꯨꯅ ꯂꯨꯍꯣꯡꯒꯦ ꯈꯜꯂꯤꯕꯗꯨꯕꯣ ꯋꯥꯗꯨ ꯇꯥꯕꯗ ꯉꯥꯡꯂꯩꯁꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯒ ꯈꯨꯗꯣꯝꯕꯤ ꯑꯗꯨ ꯇꯤꯡꯊꯣꯛꯂꯒ ꯋꯥꯐꯝ ꯑꯗꯨꯗ ꯅꯍꯥꯛꯅ ꯅꯈꯨꯠ ꯊꯤꯡꯖꯤꯟꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯕ꯭ꯔꯥ ꯈꯜꯂꯤ ꯑꯩꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯅꯤ ꯅꯪꯗꯤ ꯁꯨꯞꯅꯇꯒꯤ ꯃꯍꯥꯛꯀꯤ ꯃꯔꯤꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯧ ꯌꯧ ꯈꯠꯅꯔꯛꯄꯗꯨꯗ ꯄꯣꯏꯔꯩꯗꯤ ꯊꯋꯥꯏ ꯇꯥꯕ ꯃꯈꯩ ꯅꯣꯛꯇꯨꯅ ꯌꯦꯡꯖꯔꯤ ꯆꯥꯎꯕ ꯈꯣꯜ ꯀꯜꯂꯞꯅ ꯉꯥꯡꯂꯩ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯋꯥꯡꯂꯦꯟ ꯅꯍꯥꯛꯁꯨ ꯑꯃꯨꯛꯇ ꯇꯞꯊꯈꯣ ꯀꯔꯤꯒꯤꯅꯣ ꯑꯗꯨꯛ ꯑꯍꯜ ꯑꯣꯏꯔꯕ ꯅꯈꯣꯏꯅ ꯒ꯭ꯌꯥꯟ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯗ꯭ꯔꯤꯕ ꯑꯁꯤꯕꯣ ꯄꯨꯝꯅꯃꯛ ꯇꯞꯊꯅ ꯁꯥꯟꯅꯔꯒ ꯊꯣꯛꯄ ꯉꯥꯛꯇꯅꯤ ꯋꯥꯁꯤ ꯍꯥꯏꯔꯒ ꯆꯥꯎꯕ ꯃꯆꯥꯅꯨꯄꯥ ꯄꯣꯏꯔꯩꯗ ꯑꯣꯟꯁꯤꯜꯂꯒ ꯄꯣꯏꯔꯩ ꯅꯍꯥꯛꯀꯤ ꯀꯀꯥ ꯑꯃꯁꯨꯡ ꯅꯃꯥꯇꯣꯟ ꯑꯅꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯀꯔꯝꯕꯅ ꯌꯥꯅꯤꯡꯕꯒꯦ ꯅꯍꯥꯛꯀꯤ ꯑꯄꯥꯝꯕ ꯍꯥꯏꯌꯨ ꯄꯥꯕꯨꯡ ꯑꯩꯗꯤ ꯀꯀꯥꯒꯤ ꯋꯥꯐꯝ ꯑꯁꯤꯗ ꯂꯨꯝꯅ ꯂꯧꯖꯩ ꯑꯗꯨꯒ ꯏꯃꯥꯇꯣꯟ ꯅꯍꯥꯛꯀꯤ ꯋꯥꯗꯨꯕꯨ ꯑꯩꯅ ꯀꯟꯊꯣꯛꯑꯦ ꯍꯥꯏꯗꯨꯅ ꯅꯆꯥ ꯑꯩꯕꯨꯁꯨ ꯋꯥꯔꯧꯕꯤꯒꯅꯨ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯕ ꯇꯥꯂꯣꯏ ꯈꯟꯖꯕꯗ ꯁꯔꯨꯛ ꯌꯥꯕꯤꯌꯨ ꯑꯩꯒꯤꯗꯤ ꯑꯩꯅ ꯈꯣꯏꯗꯥꯖꯕꯤ ꯑꯗꯨꯕꯨ ꯊꯤꯖꯒꯅꯤ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯍꯥꯛ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ ꯑꯗꯨꯒ ꯀꯀꯥꯅ ꯍꯥꯏꯈꯤꯕꯒꯨꯝꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯈꯟꯅꯕꯤꯔꯛꯎ ꯃꯇꯝ ꯑꯗꯣ ꯅꯆꯥ ꯑꯩꯍꯥꯛꯅ ꯌꯥꯝꯅ ꯋꯥꯅ ꯉꯥꯏꯖꯔꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ
nganglei mahakki kuinadagi mangjarakpa manglan adu khanghaudana mikup asida kaire khallubada mathwaidu yamna nungaijaramde mathamoida wanglena sinba thaurang ngaktani khallubada singnaduna thamkhre mimang thokna saurubadi yadabanina wadi ngangda tumi leijarame chawbana adudi wafam asida icha poiregi mayokta lepu ba haibase afaba khak oiraroi aduna ikhoi matam ama khak lepnanaba tawsi ngangle nahaki kari apambale nganglei do khanghai khanjinda aigidi phagadabado adum tawbi kaisu hainingai leijade aina yamna pamlubagi tawbane ado ichana pamdrabadi kharidi upai le mahaki apambado tawba tabane wasi hairaga asim minok amakhak nuklei chawbana wangle adudi kari numita lepsige khara thengthana tawsi haibra natraga ngankhasi haibra yamba aigi oinadi thengthaba pamde tawgadaba thabak oirabadi sat pangthokpa asini adudi hojingma amaiba tomaldo mafam asida laknanaba yathang tawrujo phagani wasi hairaga wanglen manai khara puraga khul thangnabada leiba amaiba adubu kawbu chatkirame mikup kharagi matungda wanglena tomalbu purai tomalna aihakpu kawbibu kari takpigedabano iningthaw nahakpu mafam asida kawribase atai karigi sunate aigi naitom pokpa ichanupado mahaki luhongbagi matangdani aikhoina mahakidama afaba nupi ama yenglaga thajage khanbani adubu manedi yatre magi chanabi ama khanbagi thauram ama pangthokningi hai nongma khakki oiba matam ama khakpiduna taloi thiba ado yabi natrabadi luhongba ngamdoi hairi aduda amaiba thaurang asida kari asoiba akaiba legadra haiduna hangjaningduna tawjabani tomal ngaihak wakhal tawraba matungda asamna hairai kari so akaibadi lagloi tawgatabo luhongba asida khara chayennabadi legadawri kudong thiba kharadi nangani adubu thoina waningaidi oiroi siu nawu haiba wafamdi yaudedo phare adudi kari numita yagani amaibane yengbiraga afaba numit adu takpiyo aibu hajau hairagadi lakliba yumsa kaisa numit asida tawthok hobana phagadra haina khanjaido wase khanaba loiraba matungda nganglei wanglenda mit khana yenglamlaga phetlauna chatkhirame ahengi matamni nganglei matomta sauna asamna khanjarame kari sulaitaba mamakna aingonda ga so singnaba sai khangani hojikti kuina lotuna thamlakpa nganglei agi arotba ase khara khara phongdokpa hoba taredana numit aduda nahakina thwai adudi ayaknadi lemna khak thararoi somdana thoinu kaithel halakpagi lambida miyam punsinaduna leiramba adu thengnabada ngakna changsenduna karino haiduna hangjarame kari thokpaga yawbage mafam asida mayam punsinduna leiramliba asibo leisabi amakhak asamna hairai ima thoino khul thangnaba adugi ningthaugi machanupa naitom pokpa amalei haina tai Rajkumar ado lakliba yumsa kaisa numit asida mahaki taloi oigadawri ba ado aikhoigi khul asidagi mahaka thamoi tinaba ama khangadawri hairi madugi damak aikhoi mayam tanaramlibani thoinu noklaga ihe adugi oireko aidi kari kari thoklabano ne he khallure wase hairaga thoinu mayum tamna halaklami panthoi mama bu lakpa mangolda ngaijarambani mama halakpadu ubada harauna makoktagi polang adu thangthabiraga ngasidi thenglaina ima adu buro khul thangnaba asidagi ningthaugi machanupa adugine nupi khanbagi aikhoigi khul asida lakani madugi wa tanaram aduda ngaiha yaurubanida ado imagi bema nahakpu madugi numit aduda yausiludana ima aidi yauroida pauda ngasai makhai aisu tare aigi marup thaja hoina hairambani adubu aigidi ibung poireba natana kanabusu yengaroi khangdreda imagi panthoi nahakna mabu khawrangna ngaijari adubu kanana khangani nupi thiba pakhang saba longnam toba phattaba miyoi oiramlabadi nangi punsidi khamdauba
Imadi yamna chingai. Lanmigi fizosu sele. Maithongda chamjaba malabasu. Manungi sakphamga khak manadabani. Aduga asuk koiba matam ase nahakpu nungsi haiduna nongmatasu ningsingbibra khanbibra. Ima ai mahakpu thajai. Nongmadi aibu lawba soidana lakhigani. Madugi numit ado soidana su lakhigani ye. Wase hairamlaga karisu makha taramda imungda khunglei thuna chensin khirami. Ihe saukhra malini he. Karibu thoklaga doribana. Khangdreda. Lairabi lukhrabi ima ichadani. Awabati mayokna hanbigani ko he sembiba mapo. Lepak pokpo numitni wanglen poiregi kada changlaktuna wari sanarami. Hayeng dangairene nahaki thoramase. Namatuni aningba aduti thugaire adubu namatun ase araibu nupi nate. Karigumba lalong kharadi thorang tawduna leiramgadaba mali. Handak marak ase ai chingnaba kharale. Mahaki mapamda toina chali haiba pausu aina tai. Wafam adumag aisu khalibani. Adubu mayoknaba tabani. Adumna thawna leibaduni aina pamjabasu. Karisu sontagana. Nangidamag aina lepkani. Thenglaba ahingi michak mirakhol tadraba matamni. Asukpa umang amada tanawrabi. Thodna mengna ngalibi sakphamadu ina pungtai taiduna panthoi awaba sakphamda poireida yenglaga wana kauramlaga achauba ipagaduda tasinki. Matam aduda poirei humang mapi karaduna phamung mathak adudagi fuk haugalai. Poirei pakhatna karino aigi hojiki manglana duba. Panthoi nahakpu udaba sukuiri. Nangbu kari thoklagaba aigi manglana sida asuk warungna kaurambada. Upai laitabana kunung asidagi su thokhandre. Pambai kaya yenglabasu amata laikidabana. Asukuiba matam ase nahaktabu sonjabani. Hayeng tabang ariklaba kana sida aigi manglanda ulagliba phibam asibu karino panthoi. Wasi hairaga poire wakhal ngaihak munna khallaba matungda panthoi bu uningbana henmankibana mahak konung asidagi lona thoke haiduna chabyungna lepkhre. Tapna mahaki kagi thongnaw adudagi thauri thadaraktuna laimaida tapna kumtharai. Aduga asongba marak aduda tabli chatli. Tanja aduda thongakpa nupa ama phuklawna haugallaktuna poirei tamna chensilaklami. Mataw adu ubada poirei ukramale khalladuna pakhatna makhong adu thangba ngamdana asongba marak aduda tumina pakthaduna leirami. Thongakpa aduna hakam wawa chaladuna akoibadu koyeng yenglaga aibu laptakna mi chatpagi mami ama ukida mangwara jalani. Wasi haraga chatkirami aduga hanagum tumthakre. Poirei sora sangba mohon toktuna sagol thamliba adomda laklaga mahaki sagol adu laukthoklammi. Aduga konungi thong adu thamna hangtoklaga sagol thauduna panthoigi manakta chatkirami. Mikup kharagi matung yaurabada poirei sagol adudagi kumtharakle. Aduga tapna thong adu thillaga Panthoi se thong simta hangbiyo. Panthoi tabro. Khonjal adu tarabada panthoi mamada kirab yengjarai. Thoinuna ayabagi matawgum nofet tawrakpa aduda thinthaba tawda panthoina thong adu phat hangtoklami. Kuina unarudraba anidu thoinu leiri haiba kawba makhai nungsina konsina jarami. Mataw aduda thoinu makhanaw semlaga iphungo matam phate ahing nongyai matamni aduna kuiba yaroi ko ngaihak mapanda thoklaga kari no haina hongnanaba haina zaruro. Thoinugi wafam adu tabada anidu harauna gulmohor pambi adugi manakta laklaga phamlami. Aduga ngaihakti tumina yengnei. Poireina panthoi nahakpu udabada ai kyadi wakre. Aisune nongmata ahing tungkhul leitana tajaba phangdabani. Nahaktabu karam tawribagi khanbada nahan makhai aibu unaba lakpijiba karigino. Asukuiba matam ase ai nangi maikaitabu yengjabada imittagi pi takiba khanghodabani. Ibong nang migi awaba masak yamna khangbide aibu yamna wahalli. Panthoigi warona hairakpa wado tabada poirei nungaitana karigi nangbu ningloidoino nungti numi khudingi nanakta laktuna
ꯅꯪꯒ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯀꯌꯥ ꯑꯁꯦ ꯁꯥꯟꯅꯖꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯏꯃꯥꯇꯣꯟꯅ ꯑꯩꯕꯨ ꯀꯣꯅꯨꯡ ꯑꯗꯨꯗꯒꯤ ꯃꯄꯥꯜ ꯊꯣꯛꯄ ꯑꯊꯤꯡꯕ ꯊꯝꯕꯅꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯄꯣꯏꯔꯩꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯥꯟꯊꯣꯏꯗꯤ ꯃꯃꯤꯠ ꯂꯥꯎꯊꯣꯛꯄ ꯃꯈꯩ ꯂꯩꯈ꯭ꯔꯦ ꯄꯣꯏꯔꯩ ꯍꯧꯖꯤꯛꯇꯤ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯠꯄ ꯀꯥꯟꯅꯔꯔꯣꯏ ꯈꯜꯂꯗꯨꯅ ꯂꯣꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯤꯅꯝꯕꯒꯤꯗꯃꯛ ꯅꯪꯅ ꯉꯥꯛꯄꯤꯌꯨꯀꯣ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯃꯤꯠꯇ ꯑꯩꯅ ꯅꯐꯝꯗ ꯂꯥꯟꯃꯤ ꯃꯀꯣꯛꯅꯤ ꯍꯥꯏꯖꯤꯜꯂꯝꯕ ꯑꯗꯨꯅ ꯃꯇꯨꯡ ꯊꯦꯡꯅꯕꯗ ꯑꯩ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯤ ꯑꯃꯨꯛ ꯍꯥꯏꯔꯨꯕꯗ ꯑꯩꯕꯨ ꯅꯪꯅ ꯂꯧꯅꯝ ꯍꯩꯕ ꯃꯤꯕꯨ ꯁꯥꯟꯅꯕ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕ ꯑꯃꯒꯨꯝ ꯎꯈꯤꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈꯤꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯐꯝ ꯑꯁꯦ ꯂꯣꯠꯈꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥꯇꯣꯟ ꯑꯗꯣ ꯃꯕꯨꯛ ꯌꯥꯝꯅ ꯁꯦꯡꯗꯕ ꯑꯃꯈꯛꯅꯤ ꯅꯤꯡꯊꯧꯒꯤ ꯐꯝꯇꯕꯨ ꯄꯥꯝꯕ ꯃꯤꯇꯥꯕ ꯃꯇꯝ ꯆꯨꯞꯄꯗ ꯑꯆꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯤꯕ ꯑꯃꯅꯤ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯊꯣꯔꯛꯂꯤꯕ ꯑꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅꯅꯣ ꯑꯩ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯇꯨꯝꯂꯤꯉꯩꯗ ꯂꯣꯟꯅ ꯊꯣꯔꯛꯄꯅꯤ ꯑꯗꯣ ꯑꯩ ꯅꯉꯣꯟꯗ ꯑꯔꯨꯕ ꯋꯥꯐꯝ ꯑꯃꯈꯛ ꯁꯤꯟꯅꯔꯝꯒꯦ ꯅꯪ ꯑꯩꯅ ꯍꯥꯏꯒꯗꯧꯔꯤꯕ ꯋꯥꯐꯝ ꯑꯁꯦ ꯂꯨꯝꯅ ꯂꯧꯕꯤꯌꯨꯀꯣ ꯄꯥꯟꯊꯣꯏ ꯀꯔꯤꯅꯣ ꯈꯣꯏꯗꯅ ꯍꯦꯛꯇ ꯍꯥꯏꯕꯤꯌꯨ ꯍꯌꯦꯡ ꯑꯁꯦ ꯑꯩꯒꯤ ꯇꯥꯂꯣꯏ ꯈꯟꯕꯒꯤ ꯅꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯥꯛꯀꯗꯧꯕꯅꯤ ꯑꯗꯨꯅ ꯅꯍꯥꯛ ꯅꯤꯡꯊꯤꯖꯅ ꯅꯪꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯜ ꯀꯔꯤꯁꯨ ꯊꯣꯛꯇ ꯑꯩꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯃꯨ ꯅꯍꯥꯛꯀꯤ ꯅꯌꯨꯝ ꯑꯁꯤꯃꯛꯇꯗꯒꯤ ꯅꯪꯕꯨ ꯄꯨꯔꯒ ꯍꯌꯦꯡꯃꯛ ꯂꯨꯍꯣꯡꯅꯕ ꯊꯧꯔꯥꯡ ꯇꯧꯒꯅꯤ ꯑꯗꯨꯕꯨ ꯏꯕꯣ ꯑꯩꯗꯤ ꯂꯥꯏꯔꯕꯤꯅꯤ ꯂꯨꯈ꯭ꯔꯥꯕꯤꯒꯤ ꯃꯆꯥꯅꯤ ꯀꯔꯝꯅ ꯅꯍꯥꯛꯀꯤ ꯇꯥꯂꯣꯏꯒꯤ ꯐꯝꯊꯣꯜ ꯀꯥꯒꯗꯧꯔꯤꯕꯅꯣ ꯄꯣꯏꯔꯩ ꯄꯥꯟꯊꯣꯏꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯥꯟꯊꯕꯤꯔꯒ ꯑꯗꯨꯝꯅ ꯃꯔꯩ ꯇꯧꯗꯨꯅ ꯑꯩꯕꯨ ꯋꯥꯍꯜꯂꯅꯨ ꯅꯍꯥꯛ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯨ ꯅꯣꯡꯉꯥꯟꯕꯅ ꯍꯟꯈ꯭ꯔꯅꯤ ꯂꯣꯟꯅ ꯊꯣꯔꯛꯄꯅꯤꯅ ꯑꯩ ꯊꯨꯅ ꯍꯟꯗꯕ ꯌꯥꯔꯔꯣꯏ ꯄꯥꯟꯊꯣꯏꯅ ꯄꯣꯏꯔꯩꯕꯨ ꯆꯠꯇꯤ ꯌꯥꯝꯅ ꯆꯠꯍꯟꯅꯤꯡꯗꯕꯅꯤ ꯑꯗꯨꯕꯨ ꯆꯠꯇꯕꯗꯤ ꯌꯥꯗꯕꯅꯤꯅ ꯄꯤꯔꯣꯏꯅꯅ ꯃꯃꯥꯏ ꯑꯗꯨ ꯇꯨꯃꯤꯟ ꯂꯨꯛꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ ꯁꯈꯦꯂꯕꯤ ꯅꯍꯥꯛ ꯑꯩꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯣ ꯁꯣꯏꯗꯅꯃꯛꯀꯤ ꯇꯧꯕꯤꯌꯨꯀꯣ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯦ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯥꯡꯈ꯭ꯔꯒꯅꯤ ꯋꯥꯁꯦ ꯍꯥꯏꯔꯝꯂꯒ ꯄꯣꯏꯔꯩ ꯃꯍꯥꯛꯀꯤ ꯁꯒꯣꯜ ꯑꯗꯨꯕꯨ ꯊꯧꯔꯛꯇꯨꯅ ꯂꯣꯠꯅ ꯀꯣꯅꯨꯡ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ ꯄꯥꯟꯊꯣꯏ ꯋꯥꯈꯜ ꯋꯥꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯦ ꯊꯣꯏꯅꯨꯅ ꯀꯩꯗꯧꯔꯦ ꯏꯕꯦꯝꯃ ꯅꯍꯥꯛꯅ ꯑꯗꯨꯛ ꯁꯣꯟꯊꯔꯤꯕ ꯑꯗꯨꯗꯤ ꯏꯕꯨꯡ ꯑꯗꯨꯕꯨ ꯆꯠꯈ꯭ꯔꯕꯔꯣ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯏꯕꯨꯡ ꯄꯣꯏꯔꯩ ꯑꯁꯦ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯂꯝꯗ꯭ꯔꯦ ꯈꯨꯜ ꯊꯪꯅꯕ ꯑꯁꯤꯒꯤ ꯑꯃꯠꯇ ꯄꯣꯛꯆꯕ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯥ ꯔꯥꯖꯀꯨꯃꯥꯔ ꯑꯣꯏꯔꯝꯂꯦ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯥꯟꯊꯣꯏ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯑꯁꯨꯛꯄ ꯁꯛꯐꯝꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ ꯋꯥꯗ ꯇꯥꯕꯗ ꯊꯣꯏꯅꯨ ꯉꯁꯥꯏ ꯂꯩꯀꯥꯏꯅ ꯉꯥꯡꯅꯍꯧꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯊꯪ ꯃꯊꯪ ꯅꯤꯡꯁꯤꯡꯂꯛꯂꯦ ꯑꯗꯨꯒ ꯇꯞꯅ ꯁꯣꯜꯂꯛꯏ ꯍꯦ ꯇꯥꯏꯕꯪ ꯁꯦꯝꯕꯤꯕ ꯃꯄꯨ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯀꯔꯝꯅ ꯂꯨꯈ꯭ꯔꯥꯕꯤ ꯐꯠ ꯇꯠꯂꯕꯤ ꯑꯩꯍꯥꯛꯀꯤ ꯏꯆꯥꯕꯨ ꯔꯥꯖꯀꯨꯃꯥꯔꯒꯤ ꯇꯥꯂꯣꯏ ꯑꯣꯏꯒꯦ ꯍꯥꯏꯕꯗ ꯀꯔꯤ ꯊꯧꯔꯥꯡꯕꯨ ꯂꯩꯔꯤꯕꯅꯣ ꯑꯩꯒꯤ ꯋꯥꯈꯜ ꯑꯁꯦ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗ꯭ꯔꯦꯗꯀꯣ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯃꯗꯤ ꯑꯍꯤꯡ ꯇꯨꯝꯊꯕ ꯌꯥꯗ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯁꯤꯟ ꯂꯥꯡꯉꯝꯃꯤ ꯋꯥꯡꯂꯦꯟ ꯉꯥꯡꯂꯩꯗ ꯃꯃꯤꯠ ꯀꯨꯞꯇꯕ ꯃꯈꯩ ꯌꯦꯡꯖꯔꯝꯃꯤ ꯉꯥꯡꯂꯩ ꯃꯍꯥꯛꯀꯤ ꯇꯝꯊꯤꯔꯕ ꯋꯥꯈꯜꯅ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗꯤ ꯃꯥꯂꯦꯝ ꯑꯁꯤꯗꯒꯤ ꯃꯨꯊꯠꯈꯤꯕ ꯇꯥꯔꯦꯗꯅ ꯅꯈꯣꯏ ꯑꯅꯤ ꯂꯩꯕꯅ ꯑꯩꯒꯤ ꯂꯝꯕꯤꯗ ꯑꯌꯦꯠ ꯑꯄꯟ ꯊꯣꯛꯀꯗꯧꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯤꯡꯕ ꯊꯨꯡꯕ ꯅꯨꯃꯤꯠꯅꯤ ꯋꯥꯁꯦ ꯍꯥꯏꯔꯒ ꯈꯪꯅꯣꯛ ꯍꯦꯛ ꯅꯣꯛꯊꯣꯔꯛꯏ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕ ꯉꯛꯅ ꯀꯔꯤ ꯇꯧꯔꯦ ꯉꯥꯡꯂꯩ ꯉꯥꯡꯂꯩ ꯒ꯭ꯌꯥꯟ ꯈꯪꯂꯛ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯄꯥꯏꯔꯛꯀꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯆꯥ ꯅꯨꯄꯥꯁꯦ ꯉꯁꯤꯗꯤ ꯂꯨꯍꯣꯡꯂꯅꯤ ꯈꯜꯂꯨꯕꯗ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯨꯅ ꯅꯣꯛꯂꯤꯕꯅꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕ ꯅꯣꯛꯂꯒ ꯏꯍꯦ ꯅꯪꯗꯤ ꯍꯔꯥꯎꯔꯤꯕꯣꯏꯔꯦ ꯑꯩꯗꯤꯅꯦ ꯀꯞꯅꯤꯡꯂꯤꯕꯅꯤ ꯂꯨꯍꯣꯡꯂꯝꯗꯥꯏ ꯃꯤꯀꯨꯞ ꯑꯁꯤꯗ ꯃꯍꯥꯛꯄꯨ ꯄꯣꯛꯄꯤꯔꯝꯕ ꯂꯩꯁꯅꯥꯗꯣ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯏ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯗ ꯃꯥꯅ ꯂꯥꯛꯇꯨꯅꯅꯦ ꯌꯥꯝꯅ ꯀꯞꯂꯝꯃꯤꯗꯣ ꯑꯁ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠꯁꯤꯗ ꯑꯣꯟꯊꯣꯛꯄꯅꯤ ꯀꯗꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯑꯃꯨꯛ ꯄꯨꯁꯤꯜꯂꯛꯏꯁꯤꯕꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯁꯥꯎꯅ ꯆꯠꯈꯤꯔꯝꯃꯤ ꯑꯁ ꯏꯌꯥꯝꯕ ꯅꯪꯁꯤꯁꯨ ꯇꯟꯖꯥ ꯏꯆꯥ ꯆꯥꯈꯤꯗ꯭ꯔꯦꯍꯦ ꯑꯃꯥꯏꯕ ꯇꯣꯃꯥꯜꯅ ꯐꯔꯦ ꯑꯗꯨꯗꯤ ꯊꯧꯔꯥꯡ ꯄꯨꯝꯕ ꯂꯣꯏꯔꯛꯂꯕꯅꯤꯅ ꯆꯠꯅꯅꯕ ꯇꯧꯔꯣ ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯣꯏꯔꯩ ꯔꯥꯖꯀꯨꯃꯥꯔ ꯑꯃꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯆꯤꯡꯂꯦꯝꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯂꯩꯇꯣꯜꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯕꯨ ꯊꯧꯔꯒ ꯇꯨꯡꯗꯅ ꯕꯩꯒ꯭ꯌꯒ ꯖꯥꯗꯨꯃꯅꯤꯒ ꯄꯣꯏꯔꯩꯒ ꯇꯣꯡꯂꯝꯃꯤ
ꯑꯗꯨꯒ ꯑꯇꯣꯞꯄ ꯁꯒꯣꯜ ꯒꯥꯔꯤꯅ ꯋꯥꯡꯂꯦꯟꯒ ꯃꯣꯏ ꯈꯔꯒꯁꯨ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯤꯀꯨꯞ ꯈꯔ ꯊꯧꯔꯛꯂꯕ ꯃꯇꯨꯡꯗ ꯎꯃꯪꯒꯤ ꯍꯦꯛ ꯃꯌꯥꯏ ꯑꯗꯨꯗ ꯋꯥꯡꯂꯦꯟꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯄꯣꯏꯔꯩ, ꯑꯃꯨꯛꯇ ꯉꯥꯏꯈꯣ, ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯦꯞꯈꯣ꯫ ꯋꯥꯗꯨ ꯇꯥꯕꯗ ꯁꯒꯣꯜ ꯒꯥꯔꯤꯗꯨ ꯐꯠ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯜꯂꯗꯨꯅ ꯖꯥꯗꯨꯃꯅꯤ, ꯄꯣꯏꯔꯩ ꯂꯩꯇꯣꯜ ꯑꯃꯗꯤ ꯕꯩꯒ꯭ꯌ ꯂꯣꯏꯅ ꯀꯨꯝꯊꯔꯛꯂꯒ ꯋꯥꯡꯂꯦꯟꯒꯤ ꯂꯥꯞꯇꯛꯅ ꯎꯔꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄ ꯃꯃꯥꯏ ꯈꯨꯝꯖꯤꯟꯕ ꯂꯥꯟꯃꯤ ꯃꯌꯥꯝ ꯑꯃ ꯎꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯂꯒ ꯃꯈꯣꯏꯁꯤꯡꯕꯨ ꯂꯣꯏꯅ ꯀꯣꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯉꯛꯅ, ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯗꯤ? ꯏꯅꯥꯏꯁꯥ, ꯈꯣꯡꯐꯝ ꯆꯥꯅ ꯂꯩꯌꯨꯍꯦ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯃꯍꯥꯛꯀꯤ ꯊꯥꯡꯁꯥꯡ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯐꯤꯔꯦꯞ ꯆꯥꯅ ꯂꯦꯞꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯋꯥꯡꯂꯦꯟꯅ ꯇꯣꯡꯈꯤꯕ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗꯒꯤ ꯄꯣꯏꯔꯩꯒꯤ ꯃꯅꯥꯏ ꯑꯍꯨꯝ ꯏꯈꯦꯡ ꯇꯩꯔꯗꯨꯅ ꯂꯩꯃꯥꯏ ꯑꯗꯨꯗ ꯁꯥꯐꯨ ꯀꯟꯅ ꯂꯪꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯌꯥꯝꯅ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯌꯥꯝ ꯊꯥꯖꯗꯅ ꯋꯥꯡꯂꯦꯟ ꯑꯗꯨ ꯃꯈꯨꯠꯇ ꯏꯈꯦꯡ ꯇꯩꯔꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯃꯈꯨꯠ ꯑꯗꯨꯅ ꯄꯥꯏꯔꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯗ ꯎꯁꯤꯠꯇꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯃꯗꯨ ꯎꯕꯗ ꯄꯣꯏꯔꯩꯗꯤ ꯃꯌꯥ ꯎꯝꯁꯤꯟꯕ ꯀꯥꯎꯕ ꯃꯈꯩ ꯋꯥꯡꯂꯦꯟꯕꯨ ꯉꯛꯅ ꯌꯦꯡꯖꯔꯛꯏ꯫ ꯍꯦꯟꯅ ꯉꯛꯂꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗꯅꯤ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯦ ꯃꯃꯥꯇꯣꯟ ꯉꯪꯂꯩ ꯑꯗꯨꯁꯨ ꯂꯥꯟꯃꯤ ꯑꯃꯨꯕ ꯐꯤꯖꯣꯜ ꯁꯦꯠꯄꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯋꯥꯡꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ ꯑꯅꯤꯗꯨ ꯃꯤꯠꯆꯤ ꯈꯠꯅꯔꯒ ꯅꯣꯛꯁꯤꯜꯂꯛꯏ꯫ ꯄꯣꯏꯔꯩ ꯃꯀꯣꯛ ꯑꯗꯨ ꯌꯥꯝꯅ ꯉꯥꯎꯔꯦ꯫ ꯀꯔꯤꯅꯣ ꯇꯧꯔꯤꯕꯁꯤꯕꯨ ꯍꯥꯏꯅ ꯈꯟꯖꯥꯟꯅꯔꯦ꯫ ꯄꯣꯏꯔꯩ ꯈꯣꯜ ꯀꯜꯂꯞꯅ, ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯃꯤꯠꯃꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯃꯑꯣꯡꯁꯤꯡ ꯑꯁꯤꯕꯣ? ꯑꯩꯕꯨꯁꯨ ꯑꯃꯨꯛꯇ ꯋꯥꯈꯜ ꯇꯥꯍꯟꯕꯤꯌꯨ꯫ ꯑꯩ ꯀꯣꯛ ꯑꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯤ꯫ ꯋꯥꯡꯂꯦꯟ ꯎꯁꯤꯠꯇꯅ, ꯋꯥꯐꯝ ꯄꯨꯝꯅꯃꯛꯁꯦ ꯈꯪꯅꯤꯡꯕ꯭ꯔꯅꯦ? ꯁꯦ ꯑꯩ ꯐꯖꯅ ꯍꯥꯏꯒꯦ, ꯅꯪ ꯃꯨꯟꯅ ꯇꯥꯔꯣ꯫ ꯅꯪꯒꯤꯅ ꯅꯃꯥꯇꯣꯟ, ꯑꯩꯒꯤꯅ ꯅꯨꯡꯁꯤꯖꯕꯤꯅꯤ ꯉꯥꯡꯂꯩ ꯑꯁꯦ꯫ ꯊꯧꯔꯥꯡ ꯈꯨꯗꯤꯡꯃꯛ ꯅꯍꯥꯛꯀꯤ ꯅꯄꯥ ꯑꯄꯪꯕꯗꯣ, ꯑꯩꯒꯤꯅ ꯏꯌꯥꯝꯕꯗꯣ, ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯑꯄꯪꯕ ꯁꯤꯔꯒ ꯃꯍꯥꯛꯀꯤ ꯐꯝꯕꯥꯜ ꯑꯗꯨꯕꯨ ꯑꯩꯅ ꯃꯍꯨꯠ ꯁꯤꯜꯂꯒ ꯉꯥꯡꯂꯩꯕꯨꯅ ꯑꯩꯒꯤ ꯇꯥꯂꯣꯏ ꯑꯣꯏꯔꯒ ꯑꯌꯦꯠ ꯑꯄꯟ ꯂꯩꯇ ꯅꯨꯡꯉꯥꯏꯅ ꯂꯦꯟꯒꯦ ꯍꯥꯏꯗꯨꯅ ꯁꯤꯜꯂꯛꯄ ꯑꯩꯒꯤ ꯊꯧꯔꯥꯡ ꯉꯥꯛꯇꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯑꯗꯨꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯉꯁꯤꯗꯤ ꯂꯣꯏꯁꯤꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯒ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯅꯍꯥꯛꯀꯤ ꯑꯄꯪꯕ ꯅꯄꯥꯕꯨꯡ ꯑꯗꯨꯕꯨꯁꯨ ꯍꯥꯠꯀꯗꯧꯕꯅꯤ꯫ ꯄꯣꯏꯔꯩ ꯃꯌꯥꯗꯨ ꯀ꯭ꯔꯛ ꯀ꯭ꯔꯛ ꯆꯤꯛꯂꯒ, ꯀꯔꯤ ꯑꯁꯨꯛ ꯇꯨꯀꯠꯆꯕ ꯊꯕꯛ! ꯅꯍꯥꯟ ꯃꯈꯩ ꯅꯍꯥꯛꯄꯨ ꯑꯩꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯏꯃꯥꯅꯤ ꯏꯄꯥꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯛ ꯊꯥꯖꯅ ꯊꯝꯂꯨꯕ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯔꯥꯜ ꯑꯣꯏꯔꯕꯀꯣ? ꯉꯁꯤꯗꯤ ꯅꯈꯣꯏ ꯑꯅꯤꯃꯛ ꯂꯦꯝꯅ ꯈꯛ ꯊꯥꯔꯔꯣꯏ꯫ ꯋꯥꯁꯦ ꯍꯥꯏꯔꯒ ꯋꯥꯡꯂꯦꯟ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯑꯀꯣꯏꯕꯗ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯅ ꯊꯠꯆꯤꯟꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯊꯋꯥꯏ ꯆꯥꯛꯅ ꯑꯔꯩꯕ ꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏ ꯈꯔ ꯑꯗꯨꯒ ꯐꯠꯇ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯂꯥꯟꯊꯦꯡꯅꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯉꯪꯂꯩꯒ ꯋꯥꯡꯂꯦꯟꯒꯗꯣ ꯂꯥꯟꯊꯦꯡꯅꯕ ꯑꯗꯨꯗ ꯊꯋꯥꯏ ꯇꯥꯅ ꯌꯦꯡꯂꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯑꯃꯨꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨ ꯄꯣꯏꯔꯩꯒꯤ ꯊꯧꯅꯥ ꯐꯔꯕ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅ ꯑꯁꯣꯛ ꯑꯄꯟ ꯅꯪꯍꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯤꯕꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯔꯣꯏꯁꯤꯡ ꯑꯗꯨꯁꯨ ꯇꯝꯊꯤꯅ ꯁꯣꯛꯂꯤ꯫ ꯂꯩꯇꯣꯜꯒ ꯖꯥꯗꯨꯃꯅꯤꯒꯗꯣ ꯂꯦꯞꯄ ꯉꯝꯗ꯭ꯔꯗꯨꯅ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈ꯭ꯔꯦ꯫ ꯑꯗꯨꯒ ꯕꯩꯒ꯭ꯌꯁꯨ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠ ꯍꯣꯜꯂꯒ ꯂꯩꯃꯥꯏꯗ ꯐꯝꯊꯈ꯭ꯔꯦ꯫ ꯋꯥꯔꯕꯁꯨ ꯄꯣꯏꯔꯩꯗꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯧꯅꯥ ꯍꯟꯗꯕ ꯃꯈꯩ ꯃꯈꯣꯡ ꯑꯗꯨꯁꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯂꯒ ꯋꯥꯡꯂꯦꯟ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯦ꯫ ꯃꯇꯧ ꯑꯗꯨꯗ ꯉꯪꯂꯩ ꯅꯣꯛꯂꯒ, ꯐꯤꯕꯝ ꯑꯁꯤꯅꯕꯨ ꯑꯩꯈꯣꯏ ꯑꯅꯤ ꯍꯥꯠꯀꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕ ꯁꯥꯔꯤꯌꯦ꯫ ꯋꯥꯡꯂꯦꯟ ꯀꯔꯦꯝꯅꯅ, ꯄꯥꯕꯨꯡꯗꯣꯟ ꯀꯧꯖꯔꯝꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯗ꯫ ꯉꯁꯤꯗꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯂꯥꯏꯔꯝꯂꯦꯟꯗ ꯊꯥꯕꯤꯕ ꯇꯥꯔꯦꯗꯅ꯫ ꯄꯣꯏꯔꯩ ꯁꯥꯎꯅ ꯋꯥꯡꯂꯦꯟꯗ ꯊꯥꯡꯁꯥꯡ ꯑꯗꯨꯅ ꯍꯥꯏꯖꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯋꯥꯡꯂꯦꯟꯁꯨ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯔꯕ ꯂꯥꯟꯃꯤꯅꯤ꯫ ꯄꯣꯏꯔꯩꯒꯤ ꯃꯈꯨꯠ ꯑꯗꯨꯕꯨ ꯇꯥꯞ ꯐꯥꯔꯒ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯊꯥꯡꯁꯥꯡ ꯑꯗꯨ ꯂꯩꯃꯥꯏꯗ ꯐꯠ ꯊꯥꯗꯈꯤ꯫ ꯑꯗꯨꯒ ꯄꯣꯏꯔꯩꯕꯨ ꯁꯥꯐꯨ ꯀꯟꯅ ꯏꯟꯊꯣꯛꯈꯤꯔꯝꯃꯤ꯫ ꯄꯣꯏꯔꯩ ꯂꯩꯃꯥꯏꯗ ꯏ ꯑꯣꯗꯨꯅ ꯇꯥꯏ꯫ ꯑꯗꯨꯕꯨ ꯍꯟꯕ ꯂꯩꯇ ꯋꯥꯡꯂꯦꯟꯒꯤ ꯃꯈꯣꯡ ꯑꯗꯨꯗ ꯀꯣꯜꯂꯒ, ꯅꯈꯣꯏ ꯌꯥꯝ ꯐꯠꯇꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ꯫ ꯃꯤꯅꯨꯡꯁꯤ ꯂꯩꯇꯕ ꯅꯈꯣꯏꯕꯨ ꯍꯥꯠꯀꯅꯤ꯫ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯡꯂꯦꯟ ꯁꯥꯎꯅ ꯄꯣꯏꯔꯩꯕꯨ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤ ꯍꯩꯇꯕ ꯃꯈꯣꯡ ꯑꯗꯨꯅ ꯀꯥꯎꯗꯨꯅ ꯁꯥꯊꯤꯅ ꯐꯨꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈ꯭ꯌꯥꯠ ꯆꯤꯛꯂꯗꯨꯅ ꯄꯣꯏꯔꯩꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯀꯟꯅ ꯃꯦꯠꯈꯥꯏꯔꯛꯏ꯫ ꯄꯣꯏꯔꯩ ꯃꯈꯨꯠ ꯑꯅꯤ ꯑꯗꯨꯅ ꯀꯟꯅ ꯂꯧꯊꯣꯛꯆꯅꯕ ꯍꯣꯠꯅꯖꯩ꯫ ꯑꯗꯨꯕꯨ ꯄꯥꯡꯒꯜ ꯀꯔꯤꯁꯨ ꯌꯥꯎꯗ꯭ꯔꯦ꯫ ꯆꯣꯛꯊꯔꯕ ꯃꯁꯥ ꯑꯗꯨꯅ ꯀꯔꯤꯁꯨ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯁꯥꯍꯨꯝ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯡꯂꯦꯟꯒꯤ ꯍꯦꯛ ꯃꯔꯥꯏꯕꯛ ꯆꯞ ꯆꯥꯅ ꯇꯦꯟꯖꯩ ꯑꯃ ꯌꯨꯡꯂꯛꯂꯝꯃꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯀꯣꯛ ꯑꯗꯨꯗꯒꯤ ꯏ ꯆꯦꯟꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯦꯠꯂꯝꯕ
ꯄꯣꯏꯔꯩꯒꯤ ꯃꯉꯛꯁꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯂꯩꯃꯥꯏꯗ ꯂꯣꯡꯅ ꯍꯥꯏꯊꯈꯤ꯫ ꯉꯥꯡꯂꯩ ꯄꯥꯈꯠꯅ ꯋꯥꯡꯂꯦꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯃꯇꯝꯕꯥꯛꯇ ꯊꯝꯂꯒ "ꯀꯔꯤꯅꯣ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯅꯍꯥꯛ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ꯫ ꯁꯦ ꯍꯧꯒꯠꯂꯣ." ꯃꯤꯀꯨꯞ ꯑꯁꯤꯗ ꯄꯣꯏꯔꯩꯅ ꯇꯨꯡ ꯍꯟꯅ ꯑꯣꯟꯊꯣꯛꯂꯛꯄ ꯃꯇꯝꯗ ꯄꯥꯟꯊꯣꯏꯅ ꯂꯨꯆꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯂꯥꯟꯃꯤ ꯈꯔ ꯂꯦꯞꯄꯗꯨ ꯎꯕꯗ ꯄꯣꯏꯔꯩ ꯃꯣꯃꯣ ꯅꯣꯛꯂꯝꯂꯒ ꯂꯩꯃꯥꯏ ꯑꯗꯨꯗ ꯑꯗꯨꯃꯛ ꯍꯥꯏꯊꯈ꯭ꯔꯦ꯫ ꯈꯨꯗꯛ ꯑꯗꯨꯗ ꯄꯥꯟꯊꯣꯏ ꯆꯦꯟꯁꯤꯟꯖꯔꯛꯇꯨꯅ ꯄꯣꯏꯔꯩꯕꯨ ꯃꯍꯥꯛꯀꯤ ꯇꯝꯄꯥꯛꯇ ꯊꯝꯂꯒ ꯄꯤꯔꯣꯏꯅꯅ "ꯏꯕꯨꯡ, ꯀꯔꯤꯒꯤ ꯑꯗꯨꯝꯅ ꯁꯣꯟꯊꯔꯤꯕꯅꯣ? ꯍꯧꯒꯠꯂꯣ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯒꯤ ꯈꯨꯗꯥꯡ ꯑꯁꯤꯕꯨ ꯄꯥꯏꯔꯒ ꯅꯍꯥꯛꯀꯤ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯕꯤꯔꯣ꯫ ꯖꯔꯤꯕꯅꯦ." ꯄꯣꯏꯔꯩ ꯋꯥꯅ ꯄꯥꯟꯊꯣꯏꯗ ꯌꯦꯡꯖꯔꯛꯏ ꯑꯗꯨꯒ ꯃꯣꯃꯣ ꯅꯣꯛꯂꯒ "ꯅꯪꯗꯤ ꯋꯥꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ?" ꯄꯥꯟꯊꯣꯏꯅ "ꯑꯩꯒꯤ ꯏꯇꯥ ꯂꯥꯏꯖꯗꯣ ꯎꯃꯪ ꯑꯁꯤꯗ ꯅꯨꯡꯇꯤꯒꯤ ꯂꯩ ꯍꯦꯛꯄ ꯆꯠꯄꯅꯤ꯫ ꯃꯍꯥꯛ ꯂꯩ ꯑꯁꯨꯝ ꯍꯦꯛꯂꯤꯉꯩ ꯃꯤ ꯌꯥꯝꯅ ꯂꯥꯡꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯤꯔꯛꯄꯗ ꯂꯥꯟꯃꯤ ꯀꯌꯥ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯅꯪꯁꯨ ꯎꯔꯛꯄꯗꯒꯤ ꯈꯨꯗꯛ ꯑꯗꯨꯗ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯗꯨ ꯇꯝꯂꯛꯄꯗꯒꯤ ꯄꯟꯊꯕ ꯇꯧꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯒꯤ ꯏꯅꯤꯡꯊꯧꯗ ꯍꯥꯏꯖꯔꯨꯕ ꯃꯇꯨꯡꯗ ꯅꯍꯥꯛꯄꯨ ꯀꯟꯕ ꯂꯥꯛꯂꯤꯕ ꯑꯁꯤꯅꯤ꯫ ꯑꯩꯒꯤ ꯗꯥꯂꯣꯏ ꯑꯣꯏꯕꯗ ꯅꯍꯥꯛ ꯃꯇꯤꯛ ꯌꯥꯝꯅ ꯆꯥꯔꯤ꯫ ꯄꯣꯏꯔꯩ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯏꯃꯥꯁꯨ ꯃꯁꯛ ꯈꯪꯖꯍꯧꯗꯦ꯫ ꯄꯨꯟꯁꯤ ꯑꯁꯦ ꯍꯤꯡꯅꯤꯡꯗꯅ ꯍꯤꯡꯂꯝꯕꯅꯤ꯫ ꯅꯍꯥꯛꯅ ꯊꯧꯅꯥ ꯂꯩꯕꯤ ꯑꯃ ꯑꯣꯏꯔꯝꯕꯁꯦ ꯑꯩ ꯄꯣꯛꯄꯒꯤ ꯃꯍꯩ ꯌꯥꯜꯂꯦ ꯄꯥꯟꯊꯣꯏ." ꯋꯥꯁꯦ ꯍꯥꯏꯔꯒ ꯄꯣꯏꯔꯩ ꯇꯞꯅ ꯍꯧꯒꯠꯂꯛꯏ ꯑꯗꯨꯒ ꯄꯥꯟꯊꯣꯏꯒꯤ ꯃꯈꯨꯠ ꯁꯝꯗꯨꯅ ꯁꯒꯣꯜ ꯒꯥꯔꯤ ꯑꯗꯨꯗ ꯇꯣꯡꯈꯠꯈꯤꯔꯝꯃꯤ꯫ ꯕꯩꯒꯦꯒ ꯂꯩꯇꯣꯜꯒꯅ ꯑꯁꯤꯕ ꯋꯥꯡꯂꯦꯟꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯑꯉꯧꯕ ꯐꯤ ꯑꯃꯅ ꯌꯣꯝꯁꯤꯜꯂꯒ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯐꯠꯇ꯭ꯔꯕꯤ ꯉꯥꯡꯂꯩꯕꯨꯅ ꯃꯈꯨꯠ ꯃꯈꯣꯡ ꯄꯨꯟꯁꯤꯜꯂꯒ ꯍꯥꯞꯆꯤꯜꯂꯝꯃꯤ ꯑꯗꯨꯒ ꯀꯣꯅꯨꯡ ꯇꯝꯅ ꯃꯈꯣꯏ ꯑꯗꯨ ꯊꯧꯔꯛꯂꯝꯃꯤ꯫ ꯀꯣꯅꯨꯡ ꯌꯧꯔꯕ ꯃꯇꯨꯡꯗ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯑꯃꯠꯇ ꯆꯤꯊꯗ ꯆꯥꯎꯕꯗ ꯇꯝꯖꯔꯝꯃꯤ꯫ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯆꯥꯎꯕ ꯃꯀꯣꯛ ꯑꯗꯨ ꯄꯨꯡꯉꯥꯎ ꯉꯥꯎꯈ꯭ꯔꯦ꯫ ꯁꯥꯎꯅ ꯉꯥꯡꯂꯩꯕꯨ ꯐꯨꯕ ꯌꯥꯕ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯛꯄ ꯃꯉꯥꯜ ꯑꯃꯠꯇ ꯊꯣꯛꯇ꯭ꯔꯕ ꯁꯨꯔꯨꯡ ꯑꯗꯨꯗ ꯊꯣꯡ ꯆꯦꯠꯅ ꯂꯣꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯇꯨꯡ ꯄꯣꯏꯔꯩꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯃꯄꯨꯡ ꯐꯥꯅ ꯐꯔꯛꯂꯕ ꯀꯥꯟ ꯑꯗꯨꯗ ꯄꯥꯟꯊꯣꯏꯒ ꯆꯥꯎꯅ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯊꯣꯏꯅꯨꯕꯨꯁꯨ ꯀꯣꯅꯨꯡ ꯑꯗꯨꯗ ꯂꯩꯍꯜꯂꯒ ꯑꯌꯦꯠ ꯑꯄꯟ ꯌꯥꯎꯗꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯏꯃꯨꯡ ꯑꯅꯤ ꯑꯗꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯈꯤꯔꯝꯃꯤ꯫